ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯥꯏꯅꯩ, ꯃꯃꯥ ꯐꯔꯗꯤ ꯃꯆꯥ ꯐꯩ, ꯃꯃꯥ ꯐꯠꯇ꯭ꯔꯗꯤ ꯃꯆꯥꯁꯨ ꯐꯠꯇꯦ꯫ ꯃꯁꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ꯫ ꯃꯆꯥ ꯑꯃ ꯐꯍꯟꯒꯦ ꯐꯍꯜꯂꯣꯏ ꯄꯨꯝꯅꯃꯛ ꯃꯃꯥꯒꯤ ꯈꯨꯠꯇ ꯂꯩ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯦ꯫ ꯃꯃꯥ ꯑꯃꯒꯤ ꯃꯒꯨꯟ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯃꯍꯥꯛ ꯉꯁꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯏꯟꯁꯤꯜꯂꯤ꯫ ꯅꯠꯇꯦ, ꯅꯣꯏꯒꯤ ꯏꯃꯨꯡꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯅꯨꯡꯁꯤꯅꯔꯤꯅꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛꯈꯨꯝ ꯑꯗꯨꯃꯛ ꯄꯨꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ, ꯑꯗꯨꯁꯨ ꯃꯤꯇꯣꯞ ꯃꯈꯣꯏꯒ ꯍꯥꯏꯕꯤꯅ꯫ ꯈꯪꯗꯦꯗ ꯏꯃꯥ, ꯑꯩꯁꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯄꯣꯛꯃꯤꯟꯅꯕꯅꯦ ꯍꯥꯏꯗꯤ ꯑꯃꯨꯛꯁꯨ ꯐꯕ, ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯑꯁ ꯑꯩꯗꯤꯅꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗꯨꯅꯦꯃꯤ, ꯌꯥꯝꯅ ꯉꯝꯃꯦꯕ꯫ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯗꯨꯅꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯑꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯗꯨꯅ ꯍꯦꯛ ꯂꯩꯕ ꯉꯝꯃꯦꯕ꯫ ꯉꯝꯃꯤ, ꯌꯥꯝ ꯉꯝꯃꯤ꯫ ꯊꯕꯛ ꯃꯅꯥ ꯑꯃ ꯁꯨꯕꯁꯨ ꯅꯠꯇꯦ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯐꯤ ꯈꯔ ꯁꯥꯔꯤꯕ, ꯑꯗꯨꯁꯨ ꯅꯣꯡꯃꯇ ꯂꯨꯄꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯏꯃꯨꯡꯒꯤ ꯁꯤꯃ ꯂꯩꯅꯧ ꯍꯥꯏꯅ ꯄꯤꯔꯛꯄ ꯅꯠꯇꯦ꯫ ꯏꯕꯦꯝꯃ, ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯅꯣꯏ ꯃꯤꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯦꯍꯦ꯫ ꯃꯤꯑꯣꯏꯕ ꯉꯝꯃꯣꯏ꯫ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯃꯥꯏꯅ ꯄꯪꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏꯌꯦ꯫ ꯃꯃꯥ ꯃꯆꯥꯗꯣ ꯌꯨꯝꯗꯨꯗꯒꯤ ꯀꯣꯛ ꯇꯥꯟꯊꯣꯛꯀꯣ꯫ ꯃꯣꯏꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ ꯑꯄꯠꯄ ꯑꯃ ꯅꯣꯏꯒꯤ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕꯗꯣ? ꯃꯥꯅꯦ, ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯔꯦ ꯀꯩꯅꯣ ꯇꯥꯟꯊꯣꯛꯄ꯫ ꯑꯗꯨꯗ ꯏꯃꯥ, ꯅꯌꯥ ꯅꯨꯄꯥꯒ ꯏꯅꯦꯝꯄꯣꯛꯀꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯁꯤꯅꯤ꯫ ꯅꯌꯥ ꯅꯨꯄꯥꯗꯣ ꯃꯤꯗꯥ ꯑꯃꯅꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ꯫ ꯊꯣꯏꯕꯤꯗꯣ ꯃꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯅꯤ꯫ ꯃꯗꯨꯅ ꯆꯠꯅꯕ ꯌꯥꯔꯣꯏꯀꯣ, ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯉꯜꯂꯤꯉꯩ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯗ꯭ꯔꯤꯉꯩ ꯕ꯭ꯔꯞ ꯕ꯭ꯔꯞ ꯇꯥꯟꯊꯣꯛꯀꯣ꯫ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯆꯦꯟ ꯆꯣꯡꯕ ꯇꯧꯗꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒ ꯇꯧꯔꯛꯂꯕꯗꯤ ꯅꯣꯏꯗꯅꯦ ꯄꯣꯠꯂꯨꯝ ꯄꯨꯝꯕ ꯅꯟꯖꯅꯤꯍꯩ, ꯁꯤꯃꯗꯤ ꯍꯥꯏꯕꯤꯍꯧꯒꯦ꯫ ꯀꯗꯥꯏꯗꯒꯤ ꯃꯥ ꯂꯨꯍꯣꯡꯕ ꯀꯥꯏ ꯊꯤꯕꯣꯡ ꯆꯥꯗꯕ ꯆꯦꯡ ꯐꯥꯎꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯜꯂꯒ ꯆꯥꯔꯤꯕꯁꯤꯗ꯫ ꯑꯗꯨꯅꯤ, ꯅꯣꯏꯁꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯀꯥꯟꯅꯅ ꯏꯕꯦꯝꯃ ꯇꯥꯟꯊꯣꯛꯈꯨꯋꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯤ ꯃꯃꯥꯒ ꯐꯠꯇꯕ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯨꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯪꯒꯣꯜꯗꯨ ꯏꯁꯥꯏ ꯁꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯍꯥꯏꯕꯤ ꯈꯨ ꯀꯥꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯌꯨꯝꯒꯁꯦ ꯌꯨꯝ ꯃꯥꯟꯕ ꯅꯠꯇꯦ, ꯁꯪꯒꯣꯜꯅꯤ ꯃꯥꯜꯂꯤꯕꯁꯦ꯫ ꯁꯪꯒꯣꯜꯅꯕꯨ ꯍꯦꯟꯅ ꯅꯥꯜꯂꯝꯅꯤꯌꯦ꯫ ꯌꯨꯝꯁꯤ ꯂꯩꯔꯤꯅꯤ ꯇꯧꯔꯤ ꯃꯤꯁꯤꯡꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦ, ꯆꯥꯕ ꯈꯛꯇꯅꯤ ꯃꯣꯏꯅ ꯀꯥꯟꯅꯕ ꯍꯥꯏꯕꯕꯨ꯫ ꯍꯥꯏꯕꯤ ꯉꯥꯡꯗꯅ ꯊꯕꯛ ꯐꯕꯤ ꯁꯥꯗꯅ ꯃꯐꯤꯒ ꯍꯣꯡꯗ ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯃꯪꯒꯣꯜꯗꯨ ꯋꯥꯏ ꯁꯤꯠꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤ ꯏꯁꯤꯡ ꯌꯥꯎꯕ ꯄꯨꯟ ꯑꯃꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯅ ꯏꯁꯥꯎ ꯁꯥꯎꯕ ꯁꯛꯐꯝꯗ ꯋꯥꯏ ꯁꯤꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯅꯝꯃ ꯋꯥꯏꯗ ꯑꯣꯏꯅ ꯁꯤꯠꯂꯝꯂꯕꯅꯤ꯫ ꯍꯥꯏꯕꯤ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯇꯨꯅ, ꯑꯗꯨꯒꯤꯔꯣ ꯏꯆꯥꯏ ꯃꯈꯩ ꯂꯩꯔꯝꯂꯤꯕꯁꯦ? ꯁꯤꯠꯄꯒꯤ ꯑꯣꯏꯔꯝꯅꯤ ꯋꯥꯏꯗꯣ꯫ ꯉꯥꯏꯍꯥꯛꯄꯨꯗꯤ ꯑꯣꯏꯔꯦ ꯑꯩꯅ ꯋꯥꯏ ꯁꯤꯠꯂꯝꯕꯗꯣ, ꯑꯁꯤꯠ ꯑꯋꯥꯟꯊꯥ ꯑꯣꯏꯕꯅꯤꯅ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗꯨꯗ ꯐꯠꯇꯕꯗꯣ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯨꯝꯕꯗꯣ ꯍꯩꯔꯒ ꯂꯣꯏꯔꯦ ꯏꯕꯦꯝꯃ, ꯅꯪꯁꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯑꯗꯨꯒꯤ ꯅꯆꯤꯟꯗꯨꯅꯗꯤ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯟꯕꯗ ꯊꯨꯝ ꯃꯄꯥꯛ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯀꯅꯤ꯫ ꯅꯊꯛꯀꯤ ꯑꯍꯜꯅ ꯉꯥꯡꯕꯗ ꯈꯨꯝꯗꯣꯏꯒꯤ ꯍꯥꯟꯅꯅꯦ ꯀꯕꯥ ꯈꯜꯂꯒ ꯂꯩꯕ ꯅꯆꯤꯟꯗꯣ ꯐꯥꯖꯤꯜꯂꯨ꯫ ꯏꯅꯝꯃ, ꯑꯩꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯈ꯭ꯔꯕꯒꯦ? ꯏꯅꯝꯃꯅ ꯑꯗꯨ ꯌꯧꯅ ꯋꯥ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯆꯜ ꯇꯥꯕ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤ ꯋꯥꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯃꯀꯣꯛꯁꯤꯗ ꯈꯟꯗ꯭ꯔꯗꯨꯅ ꯃꯆꯤꯟꯁꯤ ꯁꯨꯝ ꯈꯨꯝꯃꯤ꯫ ꯏꯅꯝꯃ, ꯌꯥꯔꯅꯤ ꯋꯥꯏꯗꯣ ꯏꯁꯤꯠꯂꯒꯦ꯫ ꯏꯅꯝꯃ ꯐꯤ ꯍꯣꯡꯕꯤꯔꯨꯔꯣ꯫ ꯅꯪꯒꯤꯗꯣ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯁꯤꯕꯨꯗꯤ ꯈꯪꯖꯤꯜꯂꯨ ꯏꯕꯦꯝꯃ, ꯅꯊꯤꯕꯣꯡꯗ ꯑꯃꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯤꯕꯗꯣ ꯃꯗꯨ ꯀꯅꯥꯒꯤ ꯃꯔꯜꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯪꯖꯤꯜꯂꯨ꯫ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯈꯨꯝꯕ ꯐꯪꯖꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯁꯦꯁꯦ ꯅꯊꯤꯕꯣꯡꯗ ꯊꯥꯛꯄꯒꯤꯅꯤ꯫ ꯇꯁ ꯍꯥꯏꯔꯦꯗꯅ, ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯅꯤꯡ ꯂꯩꯕ ꯋꯥꯁꯦ ꯉꯁꯤꯗꯤ ꯍꯥꯏꯔꯦꯗꯅ꯫ ꯊꯣꯏꯕꯤ ꯈꯖꯤꯛ ꯁꯥꯎꯔꯞꯅ, ꯏꯅꯝꯃ ꯑꯗꯨꯝꯅ ꯊꯤꯕꯣꯡꯒꯗꯤ ꯄꯜꯂꯒ ꯋꯥ ꯉꯥꯡꯕꯤꯒꯅꯨ꯫ ꯏꯃꯥ ꯏꯆꯥꯁꯨ ꯂꯦꯝꯅ ꯆꯥꯕ ꯊꯛꯄꯗꯤ ꯅꯠꯇꯦꯗꯅ, ꯑꯩꯈꯣꯏꯁꯨ ꯐꯧꯁꯤꯡ ꯑꯗꯨꯃꯛ ꯋꯥꯠꯂꯤꯕꯗꯨꯅꯤ꯫ ꯍꯩꯗꯀꯣ ꯏꯕꯦꯝꯃ ꯉꯥꯡꯕ ꯁꯛꯄꯗꯤ꯫ ꯆꯍꯤ 3-4ꯒꯤ ꯃꯅꯨꯡꯗ ꯆꯦꯡ ꯈꯖꯤꯛ ꯋꯥꯠꯄꯗꯨꯔꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯇꯥꯟꯖꯥꯗꯨꯗ ꯀꯩꯊꯦꯜ ꯆꯠꯂꯨꯕ ꯍꯥꯏꯕꯤꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯕꯤꯅꯥꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯍꯥꯏꯕꯤꯒꯤꯅ ꯃꯅꯦꯝ ꯑꯍꯜ ꯁꯣꯔꯣꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯄꯥꯏꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯤꯅꯥꯅ, ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ? ꯏꯁꯤꯡ ꯌꯥꯎꯕ ꯄꯨꯟꯗꯨꯃꯒ ꯏꯃꯨꯡꯗ ꯆꯪꯗꯈꯩ ꯁ꯭ꯋꯥꯏꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯤ? ꯍꯥꯏꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯝ ꯁꯨꯝꯖꯤꯠꯇꯨ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫
ꯊꯣꯏꯕꯤꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯃꯥ ꯌꯥꯏ ꯁꯤ ꯍꯥꯏꯔꯝ ꯊꯣꯏꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯤ ꯂꯥꯡꯐꯩ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯦꯁꯤꯟꯅꯗꯨꯅ ꯋꯥ ꯍꯥꯏꯔꯤ ꯅꯨꯄꯥ ꯍꯟꯗꯛ ꯂꯥꯡꯐꯩ ꯍꯜꯂꯛꯄꯗꯗꯤ ꯐꯪꯂꯛꯄ ꯁꯤꯜꯗꯨꯅ ꯑꯩꯒꯤ ꯁꯅꯥ ꯂꯩ ꯑꯃ ꯁꯥꯍꯧꯁꯤꯀꯣ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯆꯠꯂꯛꯄꯗ ꯀꯣꯇꯦꯛ ꯁꯤꯔꯒ ꯆꯠꯄꯗꯣ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯌꯦꯕ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯗ꯭ꯔꯃꯛꯁꯨ ꯑꯃꯗꯤ ꯁꯥꯍꯧꯁꯤꯀꯣ ꯇꯧꯕꯒꯤꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯁꯅꯥ ꯑꯆꯧꯕ ꯑꯃ ꯁꯥꯒꯦ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯇꯤ ꯃꯗꯨ ꯌꯥꯎꯗ꯭ꯔꯤ ꯏꯆꯜ ꯅꯨꯄꯤꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯨꯍꯣꯡꯕꯤꯒꯤꯁꯤ ꯃꯥꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯂꯣꯏꯔꯒ ꯅꯪꯒꯤ ꯁꯅꯥꯗꯣ ꯑꯩ ꯁꯣꯏꯗꯅ ꯁꯥꯕꯤꯒꯦ ꯑꯦ ꯑꯩꯒꯤ ꯁꯅꯥ ꯁꯥꯕꯒ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯁꯤꯕꯣ ꯏꯍꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪꯁꯦ ꯏꯆꯜ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯂꯨꯍꯣꯡꯕ ꯍꯥꯏꯁꯦ ꯁꯦꯜꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯗꯤ ꯏꯆꯜꯒꯤ ꯑꯎꯟꯄꯣꯠ ꯂꯥꯡꯅꯅꯕꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯁꯅꯥꯗꯤ ꯀꯣꯟꯅ ꯏꯆꯜꯁꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯁꯥꯕꯤꯒꯦ ꯍꯥꯏꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯍꯥꯏꯕꯤ ꯁꯥꯎꯔꯞꯅ ꯆꯥꯕꯁꯨ ꯊꯥꯛꯂꯕ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯂꯨꯍꯣꯡꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯨꯄꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯊꯣꯏꯕꯤꯁꯤ ꯃꯤꯇꯣꯞ ꯅꯠꯇꯦꯅꯦ ꯏꯄꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯅ ꯊꯝꯂꯕ ꯃꯆꯥꯅꯤ ꯑꯩꯒꯤ ꯏꯆꯜꯅꯤ ꯏꯆꯜꯒ ꯏꯃꯥꯒꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯗꯅ ꯀꯅꯥ ꯌꯦꯡꯁꯤꯟꯗꯣꯏꯅꯣ ꯅꯪ ꯋꯥꯈꯜ ꯊꯥꯎ ꯀꯇꯨ ꯀꯔꯟꯒꯤ ꯋꯥ ꯉꯥꯡꯒꯅꯨ ꯑꯩ ꯊꯦꯡꯂꯤ ꯆꯠꯅꯕ ꯇꯧꯒꯦ ꯏꯃꯥ ꯍꯣꯏ ꯏꯃꯥꯍꯜ ꯍꯣꯏ ꯊꯣꯏꯕꯤꯒꯅꯦ ꯏꯔꯦꯟꯖ ꯂꯩꯔꯝꯃꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕꯤ ꯈꯨꯝꯗꯦ ꯃꯍꯥꯛ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ ꯇꯨꯝꯆꯧ ꯃꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯆꯠꯈꯤꯕꯒ ꯍꯥꯏꯕꯤ ꯍꯧꯖꯤꯛꯇꯨꯗ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜ ꯀꯥꯏ ꯁꯅꯥꯗꯨꯝ ꯁꯥꯗꯣꯛꯀꯦ ꯀꯩꯒꯤ ꯂꯨꯍꯣꯡꯕ ꯃꯣꯏ ꯃꯉꯥꯏꯔꯅꯤ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯃꯊꯤꯕꯣꯡꯁꯨ ꯊꯥꯛꯄ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯃꯁꯤ ꯄꯨꯝꯕ ꯏꯅꯦꯝꯄꯣꯛ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯃꯥꯟꯕꯤꯁꯤꯅ ꯄꯪꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩ ꯍꯥꯏꯕꯤꯅꯤ ꯅꯃꯥ ꯅꯆꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯀꯅꯤ ꯑꯩꯅ ꯅꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯕꯗꯤ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯧꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯍꯧꯁꯥꯅ ꯅꯨꯃꯤꯗꯥꯡꯁꯤ ꯍꯥꯏꯕꯤꯅ ꯆꯥꯛ ꯑꯗꯨꯃꯛ ꯊꯣꯡꯕꯅꯤ ꯑꯌꯨꯛꯇꯅ ꯊꯣꯏꯕꯤꯅ ꯊꯣꯡꯕꯅꯤ ꯉꯁꯤꯁꯨ ꯃꯅꯝꯃꯅ ꯆꯥꯛ ꯊꯣꯡꯂꯝꯂꯅꯤ ꯈꯟ ꯊꯣꯏꯕꯤ ꯃꯥꯗꯤ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯐꯤ ꯁꯥꯔꯤ ꯕꯤꯅꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤꯅ ꯍꯧꯖꯤꯛꯐꯥꯎ ꯊꯣꯡꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯃꯇꯝꯁꯤ ꯐꯅꯗꯤ ꯊꯦꯡꯂꯦ ꯏꯃꯧꯗꯨꯕꯨ ꯀꯔꯤ ꯇꯧꯔꯨꯕ ꯖꯥꯠꯅꯣ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯍꯩ ꯃꯧ ꯕꯤꯅꯥ ꯀꯧ ꯀꯧꯗꯅ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯁꯤꯗ ꯍꯥꯏꯕꯤ ꯃꯥꯗꯤ ꯐꯤ ꯑꯃꯅ ꯍꯨꯃꯥꯏꯍꯨꯝ ꯏꯔꯦꯟꯖꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯃꯧ ꯀꯩꯗꯧꯔꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯆꯥꯛ ꯊꯣꯡꯗ꯭ꯔꯕꯗꯤ ꯍꯥ ꯀꯩꯗꯧꯔꯦ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯦ ꯉꯁꯥꯏ ꯆꯔꯥ ꯋꯥꯟꯁꯤꯟꯕ ꯑꯗ ꯄꯨꯛꯁꯤ ꯏꯊꯟ ꯊꯟꯒꯠꯂꯦ ꯑꯗꯨꯗ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯊꯣꯡꯗ꯭ꯔꯕ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯪ ꯈꯛꯅ ꯄꯨꯛ ꯊꯜꯂꯒ ꯌꯥꯔꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯆꯥꯔꯒ ꯄꯨꯛ ꯊꯜꯂꯣ ꯍꯥꯏꯔꯤꯕꯅꯣ ꯂꯩꯔꯤꯕ ꯃꯤꯅꯥꯏ ꯑꯅꯤꯗꯨꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯒ ꯆꯒꯠ ꯆꯒꯠ ꯋꯥ ꯌꯥꯝ ꯉꯥꯡꯂꯤꯕꯁꯤꯕꯣ ꯑꯩ ꯇꯨꯝꯅꯤꯡꯉꯤ ꯊꯣꯛꯈ꯭ꯔꯣ ꯅꯃꯥ ꯍꯜ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯗꯤ ꯍꯥꯏꯗꯧꯔꯤ ꯇꯥꯒꯦ ꯇꯥꯖꯁꯅꯤ ꯀꯩꯅꯣ ꯃꯁꯤꯗꯤ ꯏꯃꯥꯅ ꯍꯩꯄꯥ ꯁꯥꯕꯤꯔꯛꯀꯅꯨ ꯅꯪꯅ ꯄꯪꯕꯗꯒꯤ ꯃꯤꯅ ꯌꯥꯏ ꯍꯥꯏꯗꯅ ꯍꯦꯟꯖꯤꯜꯂꯛꯏꯁꯦ ꯕꯤꯅꯥ ꯃꯍꯥꯛꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯤ ꯈꯔ ꯉꯝꯖꯗꯦ ꯋꯥ ꯉꯥꯡꯕ ꯁꯛꯄꯁꯨ ꯀꯌꯥ ꯍꯩꯇꯦ ꯏꯇꯞꯁꯨ ꯇꯞꯆꯩ ꯈꯠꯅꯕ ꯆꯩꯅꯕ ꯁꯤꯟꯗꯥ ꯄꯧꯗꯥꯅꯕꯁꯨ ꯃꯍꯥꯛ ꯍꯩꯅꯗꯦ ꯑꯗꯨꯅ ꯃꯃꯧꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯈꯠꯅꯕ ꯇꯟꯕꯅ ꯃꯍꯥꯛ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯃꯃꯧꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯤꯗꯁꯨ ꯃꯍꯥꯛ ꯍꯥꯏꯔꯨꯗ꯭ꯔꯦ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛꯇꯨ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯍꯥꯏꯕꯤ ꯅꯨꯡꯁꯥ ꯊꯣꯛꯂꯕ ꯀꯥꯟꯗ ꯗꯨꯛ ꯊꯥꯔꯝꯃꯤ ꯊꯦꯡꯂꯕꯅꯤ ꯃꯥꯅ ꯗꯨꯛ ꯊꯥꯔꯤꯕꯗꯣ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯑꯌꯤꯡꯕ ꯆꯥꯔꯨꯔꯕ ꯃꯇꯨꯡ ꯕꯤꯅꯥꯒ ꯁꯣꯔꯣꯒꯁꯨ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯄꯅꯤ ꯃꯁꯤꯗ ꯃꯃꯧꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯗꯨꯛ ꯊꯥꯔꯤꯕꯗꯨ ꯎꯕꯗ ꯁꯣꯔꯣꯅ ꯍꯥꯏꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯁꯝ ꯅꯅꯥꯗꯣ ꯏꯔꯦꯟꯖꯅ ꯍꯥꯠꯂꯒ ꯗꯨꯛꯇꯨ ꯊꯥꯕ ꯌꯥꯗ꯭ꯔꯅꯦ ꯇꯧꯍꯩꯗꯦꯅꯦ ꯃꯧꯅ ꯃꯁꯝ ꯍꯥꯠꯇ ꯂꯥꯏ ꯊꯃꯣꯏ ꯊꯥꯟꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯗꯨꯛ ꯊꯥꯔꯤꯕꯁꯤ ꯊꯦꯡꯃꯜꯂꯤ ꯁꯤꯗꯒꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯗꯨꯛ ꯊꯃꯣꯏ ꯊꯥꯜꯂꯨ ꯅꯨꯡꯁꯥ ꯊꯣꯔꯛꯂꯒ ꯗꯨꯛ ꯊꯥꯕ ꯍꯧꯅꯗꯦꯀꯣ ꯕꯣꯔ ꯐꯪꯂꯣꯏ ꯍꯥꯏꯕꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯥꯗꯣ ꯂꯣꯏꯁꯤꯟꯗ ꯉꯥꯡꯂꯤꯕꯗꯨ ꯈꯨꯝꯍꯧꯔꯒꯦ ꯈꯟ ꯐꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯍꯩꯄꯥ ꯁꯥꯗꯅ ꯉꯥꯡꯂꯤꯕ ꯅꯣꯏꯅꯗꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯅꯤꯅ ꯅꯅꯥꯏ ꯏꯊꯟꯇ ꯂꯣꯏꯁꯤꯟꯕꯗ ꯃꯇꯝ ꯆꯪꯈ꯭ꯔꯤꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯗꯨꯛ ꯊꯦꯡꯅ ꯊꯥꯕ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯍꯥꯔꯥꯅꯤ ꯉꯥꯛꯇ ꯌꯨꯝꯁꯤ ꯂꯩꯔꯕꯅꯤꯅ ꯃꯤꯅꯥꯏ ꯑꯩ ꯈꯛꯇꯅꯤꯗꯣ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗꯗꯤ ꯁꯝꯁꯤ ꯐꯥꯎꯕ ꯍꯥꯠꯄ ꯁꯪꯗ꯭ꯔꯕ ꯁꯣꯔꯣ ꯃꯍꯥꯛꯅꯗꯤ ꯏꯆꯝ ꯆꯝꯅ ꯃꯃꯧꯃꯛꯅꯤ ꯈꯟ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯝꯗꯣꯔꯛꯂꯤ ꯄꯥꯎꯈꯨꯝꯗꯨꯗ ꯈꯖꯤꯛ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯏꯃꯧ ꯈꯪꯂꯝꯂꯣꯏꯗ꯭ꯔꯥ ꯈꯟꯗꯅ ꯍꯥꯏꯕꯅꯤ ꯁꯥꯎꯒꯅꯨꯀꯣ
ꯊꯣꯏꯕꯤꯗꯨꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯃꯥꯅ ꯈꯔ ꯃꯇꯦꯡ ꯇꯧꯈꯤꯗꯦ ꯍꯥꯏꯗꯦꯅꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯖꯥꯠꯂꯅꯦ? ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ꯫ ꯃꯁꯤꯅ ꯏꯀꯥꯏꯕꯒꯤ ꯁꯛꯐꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨꯗ ꯕꯤꯅꯥ ꯃꯃꯧꯗ ꯑꯣꯟꯁꯤꯟ ꯋꯥ ꯍꯥꯏꯔꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯅꯅꯦꯝꯍꯜꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯅ ꯉꯥꯡꯕ ꯁꯛꯄꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ? ꯃꯗꯨ ꯇꯧꯒꯅꯨꯀꯣ, ꯃꯤꯅ ꯇꯥꯔꯒꯁꯨ ꯐꯖꯗꯦ, ꯅꯅꯦꯝꯍꯜꯅꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯅꯦ꯫ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯅꯠꯇꯦ, ꯑꯩ ꯁꯤꯕꯨ ꯀꯔꯤꯝꯇ ꯈꯪꯗꯅ ꯌꯨꯝ ꯄꯥꯜꯂꯛꯄ꯭ꯔꯥ ꯁꯤꯅꯤꯗ꯫ ꯍꯣꯏ ꯑꯩꯈꯣꯏꯁꯨꯅꯦ ꯂꯣꯏꯅ ꯈꯪ ꯂꯩꯔ ꯃꯇꯨꯡꯗ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯅꯤ꯫ ꯃꯁꯦ ꯍꯩꯄꯥ ꯁꯥꯎꯃꯣꯏꯗꯅꯦ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯀꯩꯗꯧꯔꯨꯅꯤꯒꯦ? ꯂꯩꯁꯥꯕꯤ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯀꯥꯟꯅꯗꯕ, ꯆꯥꯕ ꯈꯛꯇꯅꯤ ꯍꯩꯔꯤꯕ꯫ ꯃꯤꯔꯦꯝ ꯃꯌꯥꯝꯁꯤ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯩꯈꯣꯏꯗꯤ ꯐꯤ ꯑꯍꯟꯕ ꯑꯃꯠꯇꯁꯨ ꯂꯩꯔꯒ ꯏꯟꯕ ꯉꯝꯗ꯭ꯔꯕꯅꯦ꯫ ꯍꯥꯏꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯕꯤꯅꯥ ꯃꯊꯥ ꯁꯥꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯣꯟꯊꯣꯛꯏꯗ ꯑꯩꯒꯤ ꯏꯃꯧꯁꯦ꯫ ꯏꯃꯨꯡꯁꯤ ꯃꯩ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯀꯔꯝ ꯇꯧꯅꯤ? ꯁꯣꯏꯗꯅ ꯃꯆꯦꯠ ꯇꯥꯈ꯭ꯔꯅꯤꯕꯣ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯃꯇꯥ ꯍꯦꯟꯊꯣꯏꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯪꯆꯥꯛ ꯆꯥꯛꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯍꯦꯟꯊꯣꯏꯅ, ꯏꯇꯥ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦ꯫ ꯅꯣꯡꯃꯇ ꯑꯩꯈꯣꯏꯗꯒ ꯂꯥꯛꯇꯦꯕ꯫ ꯑꯩ ꯇꯟꯅꯅꯤ ꯅꯣꯏꯗ ꯂꯥꯛꯇꯅ ꯅꯪꯒꯧꯅꯔꯤꯕꯁꯦ꯫ ꯅꯪꯅꯗꯤ ꯅꯣꯡꯃꯇ ꯂꯥꯛꯄꯤꯕ ꯅꯠꯇꯦ꯫ ꯌꯥꯗ ꯇꯧꯔꯤꯅꯤ ꯏꯇꯥ, ꯌꯨꯝꯒꯤ ꯊꯕꯛꯁꯤꯡꯁꯤꯒ ꯐꯤ ꯁꯥꯕꯁꯤꯒ ꯍꯦꯛꯇ ꯆꯠꯊꯣꯛꯄ ꯁꯪꯗꯕꯒꯤꯅꯤ꯫ ꯅꯪ ꯁꯥꯎꯒꯅꯣ, ꯁꯪꯕ ꯀꯥꯟꯗ ꯑꯩꯁꯨ ꯅꯣꯏꯗ ꯆꯠꯊꯣꯔꯛꯀꯅꯤ꯫ ꯅꯪꯒꯤꯗꯤꯅꯦ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯇꯝꯕꯤꯌꯨꯔꯥ? ꯀꯩꯅꯣ ꯑꯗꯨꯕꯨꯔꯣ, ꯏꯇꯥ ꯑꯉꯧꯕꯤꯅ ꯃꯥꯅ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯀꯥꯏꯅꯔꯦꯌꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯕꯥꯅꯤꯗꯤ ꯀꯨꯏꯔꯗꯥꯏꯅ ꯈꯪꯅꯕ? ꯅꯠꯇꯦ, ꯆꯦꯜꯂꯅꯤꯒ ꯍꯥꯏꯗꯥꯏꯅꯦ? ꯂꯤꯔꯛꯈꯤꯒꯦ ꯇꯥꯈꯨ꯫ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯋꯥꯔꯤꯗꯨ ꯇꯥꯔꯤ꯫ ꯍꯦꯟꯊꯣꯏ ꯃꯈꯥ ꯇꯥꯏ꯫ ꯑꯉꯧꯕꯤꯗꯣ ꯅꯍꯥꯟꯁꯦ ꯆꯦꯜꯂꯗꯣꯏꯅꯤ ꯁꯥꯗꯅ ꯆꯠꯂꯕ ꯖꯥꯠꯅꯤ ꯅꯨꯄꯥꯗꯨꯒ꯫ ꯑꯗ ꯃꯇꯝꯗꯣ ꯈꯔ ꯉꯜꯂꯤꯅ ꯂꯝꯍꯥꯡ ꯑꯃꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯂꯩꯕ ꯖꯥꯠꯅꯤ꯫ ꯑꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯕꯗꯒꯤ ꯑꯉꯧꯕꯤꯗꯣ ꯈꯪꯍꯧꯗꯅ ꯅꯣꯛꯄꯗꯅꯦ ꯃꯃꯣꯏ ꯆꯤꯛꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅꯅꯦ ꯂꯛꯅꯔꯛꯄ ꯖꯥꯠꯅꯤ, ꯃꯣꯏ ꯅꯪꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯊꯣꯛꯄ꯭ꯔꯥꯅ꯫ ꯊꯣꯏꯕꯤ ꯋꯥꯟꯊꯅ ꯅꯣꯛꯂꯒ ꯑꯗꯒꯤ ꯀꯩꯗꯧꯔꯕ? ꯍꯦꯟꯊꯣꯏꯁꯨ ꯅꯣꯛꯂꯒ, ꯑꯗꯒꯤ ꯑꯉꯧꯕꯤꯁꯦ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯊꯝꯐꯝ ꯂꯩꯇꯦꯌꯦ꯫ ꯅꯨꯄꯥꯗꯨꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕ ꯖꯥꯠꯅꯤ꯫ ꯑꯗ ꯑꯉꯧꯕꯤ ꯃꯥꯗꯤ ꯁꯨꯝ ꯏꯀꯥꯏꯔꯛꯇꯅꯅꯦ ꯅꯨꯄꯥꯗꯨꯗ ꯀꯥꯏꯅꯔꯁꯤ, ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ ꯍꯥꯏꯌꯦ꯫ ꯑꯗ ꯅꯨꯄꯥꯗꯨꯅꯅꯦ ꯃꯣꯏꯅꯥꯎ ꯑꯃꯒꯤꯗꯃꯛꯇ ꯅꯪ ꯑꯩ ꯀꯥꯏꯅꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯕ ꯖꯥꯠꯅꯤ꯫ ꯋꯥꯍꯩꯗꯨꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯉꯧꯕꯤ ꯃꯥꯗꯤ ꯏꯀꯥꯏꯔꯕ ꯖꯥꯠꯅꯤ꯫ ꯏꯀꯥꯏꯃꯟꯗꯅꯅꯦ ꯅꯨꯄꯥꯗꯨꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝ ꯌꯧꯅꯕ ꯍꯦꯛꯇ ꯀꯟꯅ ꯆꯦꯜꯂꯛꯑꯕ ꯖꯥꯠꯅꯦꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ꯫ ꯑꯉꯧꯕꯤꯅ ꯆꯦꯟꯈꯤꯕꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯀꯞꯂꯒ ꯇꯥꯟꯅꯖꯔꯛꯄ ꯖꯥꯠꯅꯤ꯫ ꯑꯗꯨꯁꯨ ꯆꯨꯝꯅꯒ ꯇꯥꯟꯅꯔꯛꯇꯦ꯫ ꯀꯃꯥꯏꯅ ꯇꯥꯟꯅꯔꯛꯏꯕ? ꯍꯣ ꯑꯉꯧꯕꯤ, ꯃꯣꯏꯅꯥꯎ ꯑꯃꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨꯗꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯨ, ꯑꯩ ꯅꯪꯕꯨ ꯀꯥꯏꯅꯕ ꯉꯝꯂꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔ ꯇꯥꯟꯅꯔꯛꯑꯦ꯫ ꯂꯣꯏꯔꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ꯫ ꯄꯨꯛꯀꯁꯦ ꯅꯥꯔꯦ ꯅꯣꯛꯄꯗ꯫ ꯑꯗꯣ ꯑꯉꯧꯕꯤꯗꯤ ꯅꯨꯄꯥꯗꯨꯒ ꯑꯗꯨꯝ ꯀꯥꯏꯅꯔꯅꯤ ꯍꯥꯏꯕ꯭ꯔꯣ? ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯗꯤ ꯅꯨꯄꯥꯗꯣ꯫ ꯍꯟꯖꯤꯟꯅꯔꯁꯨ ꯏꯀꯥꯏꯕ ꯐꯔꯒ ꯍꯟꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯕꯤ ꯃꯥꯒꯤ ꯀꯥꯗꯅꯤ꯫ ꯃꯄꯥꯟꯗ ꯊꯣꯏꯕꯤ ꯍꯣꯏꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯍꯥꯏꯕꯤ ꯃꯍꯥꯛ ꯇꯨꯝꯕ ꯀꯥꯏꯔꯤ꯫ ꯃꯌꯥꯁꯦ ꯀꯌꯥꯗ ꯍꯤꯒꯠꯂꯤꯕꯅꯣ? ꯃꯤ ꯄꯣꯊꯥꯅ ꯃꯇꯝꯅꯤꯁꯦ ꯃꯁꯥꯅ ꯈꯪꯗꯦꯅꯦ꯫ ꯍꯥꯏꯕꯤ ꯏꯁꯧ ꯂꯥꯡꯗꯅ ꯐꯃꯨꯡꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯍꯦꯛꯇ ꯆꯩꯔꯛꯏ꯫ ꯍꯦ ꯍꯦꯟꯊꯣꯏ, ꯅꯪ ꯅꯌꯨꯝ ꯂꯩꯖꯗꯃꯤꯔꯥ? ꯍꯥ? ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯆꯞ ꯌꯨꯡꯂꯀꯥꯟꯁꯤꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯅꯌꯥ ꯍꯤꯒꯠꯂ ꯂꯥꯡꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ? ꯍꯥ? ꯒꯥ ꯂꯥꯡꯂꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯅꯣꯏꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯑꯩꯈꯣꯏꯗꯤ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯦꯅꯦ꯫ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕ ꯌꯥꯔꯕꯅꯤ꯫ ꯂꯩꯁꯥꯕꯤꯁꯨ ꯐꯥꯔꯦ, ꯈꯔ ꯂꯩꯔꯕꯗꯤ ꯅꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯊꯣꯏꯕꯤꯅ, ꯀꯩꯅꯣ ꯏꯅꯝꯃꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯏꯅꯝꯃ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯨꯕ ꯀꯩꯒꯤꯅꯣ? ꯏꯅꯝꯃꯅ ꯉꯥꯡꯅꯤꯡꯕ ꯁꯛꯅꯤꯡꯕ ꯑꯩꯉꯣꯟꯗ ꯑꯗꯨꯃꯛ ꯉꯥꯡꯕꯤꯕ ꯌꯥꯗ꯭ꯔꯣ? ꯀꯩꯒꯤ ꯃꯤꯉꯣꯟꯗ ꯉꯥꯡꯉꯤꯅꯣ? ꯑꯋꯣꯛ ꯑꯄꯥ ꯁꯥꯕꯤ ꯏꯕꯦꯝꯃ, ꯑꯩꯅ ꯉꯥꯡꯅꯤꯡꯕ ꯃꯤꯗ ꯉꯥꯡꯅꯤ꯫ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ? ꯍꯥ? ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦꯕ? ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯅꯕꯨ ꯉꯥꯡꯅꯤꯡꯂꯕꯗꯤ ꯑꯩꯗꯤ ꯉꯥꯡꯅꯤꯌꯦ꯫ ꯍꯦꯟꯊꯣꯏ ꯊꯣꯏꯕꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯊꯣꯏꯕꯤ ꯃꯇꯥꯅ ꯆꯠꯈꯤꯕꯗꯨ ꯅꯤꯡꯉꯝꯗꯅ ꯈꯥꯃꯪꯒꯝꯗ ꯂꯦꯞꯂꯒ ꯌꯦꯡꯂꯤ꯫ ꯍꯥꯏꯕꯤꯅ, ꯃꯤꯒꯤ ꯇꯨꯝꯕ ꯊꯨꯒꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦꯗꯣ ꯃꯍꯥ ꯍꯤꯡꯆꯥꯕꯤꯁꯦ, ꯃꯁꯦ ꯍꯟꯗꯛꯃꯨꯛ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯁꯠ ꯁꯨꯝꯁꯤꯠ ꯑꯃ ꯄꯥꯏꯔ ꯇꯥꯟꯒꯦꯕ꯫ ꯊꯣꯏꯕꯤ ꯁꯥꯎꯅ, ꯏꯅꯝꯃ ꯅꯪ ꯍꯦꯟꯕꯜꯂꯤ꯫ ꯍꯤꯡꯆꯥꯕꯤꯗꯤ ꯏꯇꯥ ꯍꯦꯟꯊꯣꯏ ꯅꯠꯇꯤꯌꯦ, ꯏꯅꯝꯃꯅꯤ꯫ ꯐꯖꯅ ꯂꯥꯡꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯕꯁꯨ ꯌꯥꯕꯗꯨꯗ
ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯊꯤꯅ ꯆꯩꯈꯤ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯏꯊꯥꯟꯊꯣꯏꯁꯦ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯅꯕ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯍꯤꯡꯁꯥꯕꯤ ꯀꯥꯏꯅ ꯑꯉꯥꯡ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯤ ꯅꯪꯅ ꯍꯥꯏꯕ ꯁꯥꯔꯤ ꯍꯦ ꯍꯥꯏꯔꯤꯕ ꯅꯆꯤꯟꯕꯥꯟꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯨꯒꯥꯏꯕ ꯇꯥꯔꯦ ꯍꯥꯏꯈꯣꯕ ꯅꯪ ꯍꯥꯏꯈꯣꯕ ꯅꯪ ꯈꯪꯕ꯭ꯔꯥꯗꯣ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯔ ꯐꯤꯡꯕꯒ ꯍꯥꯏꯕꯤꯅ ꯐꯨꯔꯛꯄꯗꯨꯗ ꯃꯥꯁꯨ ꯃꯈꯨꯠ ꯍꯦꯛꯇ ꯍꯟꯗꯨꯅ ꯑꯅꯤꯗꯨ ꯐꯨꯅꯔꯛꯂꯦ ꯍꯥꯏꯕꯤ ꯁꯥꯎꯅ ꯑꯌꯣ ꯃꯁꯤ ꯑꯩꯉꯣꯟꯗꯒ ꯃꯈꯨꯠ ꯍꯜꯂꯒ ꯐꯨꯏꯌꯦ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯉꯝꯕ ꯌꯥꯕ꯭ꯔꯥꯗꯣ ꯅꯁꯝꯁꯤ ꯍꯦꯛꯇ ꯀꯟꯅ ꯆꯤꯡꯊꯠꯈꯤ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯅꯈꯨꯠ ꯄꯥꯟꯕ꯭ꯔꯥ ꯑꯩꯁꯨ ꯈꯨꯠ ꯄꯥꯜꯂꯤ ꯑꯩꯁꯨ ꯏꯅꯝꯃꯒꯤ ꯁꯝꯗ ꯐꯣꯏꯕ ꯉꯝꯃꯤ ꯈꯪꯕ꯭ꯔꯥ ꯇꯨ ꯐꯣꯏꯔꯦ ꯈꯪꯕ꯭ꯔꯥ ꯃꯊꯛꯀꯤ ꯍꯜꯂꯒ ꯐꯨꯕ ꯉꯝꯕ ꯅꯪ ꯍꯌꯦꯡꯋꯥꯏ ꯁꯤꯕꯗ ꯅꯈꯨꯠꯇꯣ ꯃꯩꯅ ꯆꯥꯛꯂꯨꯔꯗꯣ ꯑꯌꯣ ꯆꯤꯡꯉꯦ ꯁꯝꯁꯤ ꯈꯅꯩꯗ ꯆꯤꯡꯉꯦꯃꯦ ꯑꯅꯤꯗꯣ ꯌꯥꯝ ꯀꯟꯅ ꯐꯨꯅꯔꯤ ꯑꯃꯅ ꯍꯟꯕ꯭ꯔꯥ ꯍꯟꯗ ꯑꯃꯅ ꯍꯟꯕ꯭ꯔꯥ ꯍꯟꯗ ꯂꯣꯏꯔꯦ ꯃꯁꯝ ꯃꯅꯥꯒꯗꯣ ꯇꯣꯔꯣ ꯁꯥꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯤꯒꯤ ꯁꯣꯔꯥꯠ ꯆꯠꯂꯨꯕꯗꯒꯤ ꯁꯣꯔꯣꯒ ꯕꯤꯅꯥꯒꯁꯨ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯇꯧꯔꯝꯂꯤ ꯃꯇꯧꯗꯨꯗ ꯑꯅꯤꯗꯨ ꯇꯍꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨ ꯈꯥꯝꯗꯣꯔꯛꯏ ꯃꯤꯅꯥꯅ ꯊꯥꯗꯣꯛꯅꯧꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯃꯧꯁꯦ ꯃꯧ ꯑꯃꯨꯛ ꯊꯥꯗꯣꯛꯁꯤ ꯃꯤꯒꯤ ꯃꯥꯡꯗ ꯑꯁꯨꯝꯅ ꯇꯧꯒꯅꯣ ꯏꯀꯥꯏꯖꯩ ꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯅꯧꯁꯤ ꯁꯣꯔꯣꯁꯨ ꯃꯁꯥꯕꯨ ꯈꯥꯝꯗꯣꯔꯛꯏ 이마기 토이비야 낭낭앙 나나마기 쌈포이버도 엉트 타도시 ꯑꯗꯨꯝꯅ ꯇꯧꯒꯅꯣ ꯃꯤꯒꯤ ꯃꯥꯡꯗꯅꯦ ꯐꯖꯗꯦꯁꯤ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯇꯥꯗꯦ ꯑꯅꯤꯗꯨ ꯃꯁꯝ ꯑꯗꯨꯃꯛ ꯐꯣꯏꯅꯔꯤ ꯕꯤꯅꯥ ꯑꯣꯏꯔꯔꯣꯏ ꯈꯟ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤꯗꯨꯅ ꯏꯁꯤꯡ ꯌꯥꯎꯕ ꯄꯨꯟ ꯑꯃ ꯄꯥꯏ ꯕ꯭ꯔꯕ꯭ꯔꯞ ꯂꯥꯛꯇꯨꯅ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨꯗ ꯏꯁꯤꯡꯗꯨ ꯈꯪꯉꯩ ꯍꯩꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯐꯠ ꯊꯥꯗꯣꯛꯅꯩ ꯍꯥꯏꯕꯤ ꯁꯥꯎꯅ ꯀꯩꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯅꯠꯇꯦ ꯍꯟꯅꯨꯔꯛꯄꯒꯤ ꯅꯀꯣꯛꯇꯨ ꯆꯥꯛꯂꯕ꯭ꯔꯣ ꯏꯁꯤꯡꯗ ꯍꯩꯖꯤꯜꯂꯤꯗꯨꯕꯣ ꯀꯔꯤꯒꯤ ꯍꯩꯖꯤꯟꯗꯅꯤ ꯅꯣꯏꯗꯤ ꯈꯥꯝꯗꯣꯛꯄꯗꯤ ꯌꯥꯕ꯭ꯔꯥ ꯍꯥ ꯁꯣꯔꯣꯅ ꯊꯣꯏꯕꯤꯌꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯅꯝꯃꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯅꯤ ꯍꯥ ꯐꯅ ꯂꯥꯟꯒꯦꯔ ꯆꯨꯝꯒꯦꯔ ꯅꯅꯝꯃꯁꯦ ꯅꯪꯉꯣꯟꯗꯒꯤ ꯑꯍꯜꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧ ꯇꯥꯛꯄꯤꯕ꯭ꯔꯥ ꯏꯃꯥ ꯏꯅꯝꯃꯁꯦ ꯋꯥ ꯉꯥꯡꯕꯗ ꯀꯩꯅꯣꯝꯃ ꯇꯧ ꯑꯩꯅ ꯇꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯀꯔꯤ ꯆꯤꯟꯊꯤꯕꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯗꯅ ꯍꯥ ꯅꯪꯅ ꯅꯃꯥꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯇꯧꯅꯨ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯆꯤꯟꯊꯤꯕ ꯋꯥ ꯉꯥꯡꯒꯅꯨ ꯏꯃꯥꯁꯨꯅꯤ ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯄꯤꯌꯣ ꯃꯊꯛꯀꯤ ꯑꯍꯜ ꯂꯃꯟꯗ ꯀꯔꯝꯅ ꯕꯦꯕꯥꯔ ꯎꯠꯀꯅꯤ ꯍꯥꯏꯕꯗꯣ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ ꯃꯤꯒꯤ ꯃꯆꯥꯗ ꯄꯥꯎꯇꯥꯛ ꯄꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯗ ꯑꯣꯏꯅ ꯑꯐꯕ ꯄꯥꯎꯇꯥꯛꯇꯣ ꯄꯤꯕꯤꯌꯣ ꯈꯪꯍꯧꯗꯦ ꯕꯤꯅꯥ ꯃꯃꯨꯡꯒꯤ ꯃꯃꯩꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯤꯕꯗꯤ ꯅꯪꯅꯤꯅꯦ ꯍꯥꯏꯕꯤ ꯁꯥꯎꯅ ꯃꯃꯩꯗꯨ ꯃꯈꯨꯟ ꯑꯃꯨꯛꯇꯪ ꯅꯥꯜꯂꯝ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯅꯦꯝꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯒ ꯍꯅꯨꯕꯤ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛ ꯍꯦꯛꯇ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯁꯨ ꯃꯤꯇꯣꯞꯁꯤꯡꯁꯤꯒꯤ ꯍꯥꯀꯟꯗ ꯑꯗꯨꯕꯨꯗꯤ ꯀꯛꯂꯤ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯩ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯑꯩꯅ ꯂꯩꯍꯟꯅꯤꯡꯕ ꯃꯤꯈꯛ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯒꯅꯤ ꯑꯩꯅ ꯂꯩꯍꯟꯅꯤꯡꯗꯕ ꯃꯤꯗꯨꯗꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯒꯅꯤ ꯁꯤ ꯍꯥꯏꯔꯝ ꯆꯥꯏꯕꯤ ꯆꯪꯈꯤ ꯁꯣꯔꯣꯒ ꯊꯣꯏꯕꯤꯒꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯕꯤꯅꯥꯕꯨ ꯍꯧꯒꯠꯄꯤ ꯊꯣꯏꯕꯤꯅ ꯃꯩꯍꯥꯏ ꯁꯣꯛꯄ꯭ꯔꯥ ꯁꯤ ꯇꯞꯅ ꯍꯧꯒꯠꯁꯤ ꯁꯣꯛꯇꯦ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯀꯨꯏꯍꯧꯕ ꯅꯠꯇꯦ ꯍꯥꯏꯕꯤꯅ ꯐꯤꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯄꯗꯣ ꯑꯍꯨꯝꯗꯨ ꯏꯉꯪꯉꯪꯅ ꯌꯦꯡꯅꯔꯛꯏ ꯍꯥꯏꯕꯤ ꯁꯥꯎꯅ ꯉꯁꯤꯗꯒꯤ ꯐꯤꯁꯤꯡꯁꯤꯒꯤ ꯃꯄꯨ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯅꯁꯥꯒꯤ ꯅꯌꯨꯝꯗ ꯂꯩꯔꯨꯒꯗꯕꯅꯤ ꯁꯩꯗꯥꯡꯐꯝꯁꯨ ꯂꯧꯕ ꯑꯗꯨꯒ ꯏꯊꯛꯇꯁꯨ ꯀꯥꯒꯦ ꯇꯧꯕ ꯑꯗꯨꯗꯤ ꯑꯩꯅ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ ꯂꯪꯊꯣꯔꯛꯂꯤꯕ ꯐꯤꯁꯤꯡꯗꯨ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯣꯔꯣꯒꯤ ꯐꯤ ꯉꯥꯛꯇꯅꯤ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ ꯕꯤꯅꯥ ꯁꯥꯎꯔꯞꯅ ꯃꯧ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯁꯛꯂꯤ ꯃꯌꯥꯝꯗꯣ ꯍꯥ ꯀꯅꯥꯅꯣ ꯁꯩꯗꯥꯡꯂꯤꯕꯁꯤꯅ ꯇꯧꯅꯨꯀꯣ ꯃꯣꯏꯁꯤ ꯀꯅꯥ ꯅꯠꯇꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤꯅꯦ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥꯍꯜꯁꯤꯕꯨ ꯄꯥꯕꯅ ꯂꯧꯔꯝꯕ ꯅꯨꯄꯤꯔꯣ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯤꯕꯁꯤꯕꯣ ꯍꯥꯏꯕꯤ ꯅꯆꯤꯟꯗꯨ ꯐꯖꯤꯠ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯁꯣꯔꯣꯅ ꯌꯥꯔꯦ ꯕꯤꯅꯥ ꯇꯣꯛꯂꯣ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯊꯣꯏꯕꯤꯅ ꯏꯅꯝꯃ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯐꯠꯇꯕꯅ ꯍꯦꯟꯃꯜꯂꯛꯇꯅ ꯀꯅꯥꯅ ꯃꯁꯥ ꯑꯝꯇ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯏꯅꯝꯃꯅ ꯈꯪꯗ꯭ꯔꯕꯅꯤ나 ꯑꯩꯅ ꯇꯥꯛꯄ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯏꯅꯝꯃꯅ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯜꯂꯤꯕ ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯄꯥꯗꯨꯒꯤ ꯌꯨꯝꯐꯝ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯉꯁꯤ ꯏꯅꯝꯃꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯔꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯑꯃꯨꯛꯇꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯋꯥ ꯑꯃ ꯍꯦꯛ ꯏꯅꯝꯃꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯕ ꯏꯕꯦꯝꯃ ꯇꯧ ꯉꯝꯕꯤ ꯑꯊꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯈꯥ ꯇꯥꯅ ꯇꯥꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗꯒꯤꯅꯦ ꯌꯥꯝ ꯊꯨꯅ ꯅꯌꯨꯝ ꯁꯦꯒꯥꯏꯕꯗꯨ ꯆꯠꯈ꯭ꯔꯣ ꯅꯆꯤꯟꯗꯣ ꯃꯤꯅ ꯉꯥꯡꯕꯗ ꯈꯨꯝꯗ꯭ꯔꯤꯉꯩ ꯅꯃꯥꯏꯗꯣ ꯍꯥꯟꯅ ꯏꯀꯥꯏꯌꯨꯅꯦ ꯏꯕꯦꯝꯃ ꯅꯣꯏꯅ ꯂꯩꯔꯤꯕꯁꯦ ꯃꯤꯒꯤ ꯃꯌꯨꯝꯅꯦ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯉꯣ ꯕꯤꯅꯥꯅ ꯍꯥꯏꯕꯤ ꯅꯪ ꯅꯆꯤꯟꯗꯣ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ ꯑꯩꯅ ꯁꯥꯎꯔꯛꯇꯕꯗꯤ ꯅꯪ ꯅꯄꯥꯝ ꯌꯧꯖꯅꯤ ꯑꯩꯅ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯕꯁꯤꯗ ꯅꯪ ꯁꯨꯝ ꯌꯥꯏ ꯍꯥꯏꯗꯅ ꯍꯦꯟꯖꯤꯜꯂꯛꯂꯤꯅꯤ ꯅꯪ ꯏꯃꯥꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯒꯗꯧꯔꯤꯕ
ꯀꯧꯕꯤꯔꯕꯔꯣ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯕꯦꯝꯃꯅꯤ ꯃꯕꯦꯝꯃ ꯁꯣꯔꯣꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏꯅꯦ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯅꯔꯣ ꯕꯤꯅꯥ ꯏꯃꯧꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦꯅꯁꯨ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯀꯦ ꯈꯟꯗꯨꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ ꯅꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯠꯇꯦ ꯏꯃꯥ ꯏꯆꯥꯅ ꯅꯣꯏꯗꯤ ꯌꯦꯠꯇꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯊꯣꯏꯕꯤꯁꯨ ꯆꯥꯎꯔꯦ ꯑꯗꯨꯅ ꯏꯆꯦ ꯍꯣꯏ ꯅꯇꯩꯅ ꯊꯝꯕꯤꯔꯕ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯏꯆꯦ ꯅꯃꯧꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯅꯤ ꯀꯔꯤꯒꯤ ꯏꯆꯦꯒ ꯊꯣꯏꯕꯤꯒ ꯈꯛ ꯌꯨꯝꯊꯣꯡꯄꯣꯛꯇꯨꯗ ꯂꯩꯒꯅꯤ ꯁꯤꯗ ꯁꯨꯝ ꯂꯩꯗꯧꯅꯤ ꯍꯩ ꯃꯧ ꯅꯃꯥꯍꯗ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯀꯔꯤꯒꯤ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯕ ꯍꯥꯏꯔꯣꯏ ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯗꯦ ꯑꯁ ꯅꯣꯏꯁꯦ ꯋꯥꯆꯒ ꯌꯥꯝ ꯉꯥꯡꯅꯍꯜꯂꯦ ꯑꯣꯏꯕ ꯏꯀꯥꯏꯕ ꯑꯗꯨꯝꯅ ꯈꯪꯈꯤꯗ꯭ꯔꯦ ꯌꯥꯝ ꯂꯩꯅꯤꯡꯂꯒꯅ ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯌꯨ ꯏꯀꯥꯏ ꯈꯪꯗꯕ ꯅꯃꯥꯏꯁꯤꯡꯗꯣ ꯊꯥꯡꯒꯠꯂꯒ ꯀꯩꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯍꯥꯏꯕꯗꯁꯨ ꯌꯥꯝ ꯈꯪꯗꯕꯁꯤꯕꯣ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯦꯕ ꯁꯤ ꯍꯥꯏꯔꯝ ꯍꯥꯏꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯝ ꯏꯃꯨꯡ ꯆꯪꯈꯤ ꯊꯣꯏꯕꯤ ꯏꯁꯥꯏ ꯆꯥꯏꯊꯣꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯁꯤꯡꯗꯨ ꯈꯨꯟꯒꯠꯂꯤ ꯁꯣꯔꯣꯅ ꯕꯤꯅꯥ ꯏꯆꯦ ꯀꯔꯤꯁꯨ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯆꯦ ꯉꯁꯤꯗꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯏꯆꯦꯅ ꯁꯤ ꯍꯥꯏꯕꯒꯤ ꯅꯪ ꯋꯥꯈꯜ ꯑꯍꯦꯟꯕ ꯈꯟꯒꯅꯨꯀꯣ ꯏꯆꯦ ꯑꯗꯨꯝ ꯍꯥꯏꯕ ꯅꯪꯗꯤ ꯁꯣꯔꯣꯅ ꯐꯠ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯕꯤꯅꯥ ꯏꯆꯤꯜ ꯏꯅꯥꯎꯅ ꯊꯥꯏꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗ꯭ꯔꯕꯁꯨ ꯏꯟꯁꯥꯡꯗꯤ ꯑꯗꯨꯝ ꯂꯥꯟꯅꯕꯗꯣ ꯉꯁꯤꯗꯒꯤ ꯃꯍꯧꯁꯥꯒꯨꯝ ꯏꯟꯁꯥꯡ ꯂꯥꯟꯅꯕꯗꯣ ꯍꯧꯔꯁꯤ ꯍꯣꯔꯦꯟꯗꯤ ꯏꯅꯥꯎꯅ ꯄꯥꯝꯖꯕ ꯄꯤꯔꯨꯛ ꯀꯥꯡꯁꯨꯗꯣ ꯊꯣꯏꯕꯤꯕꯨ ꯁꯨꯍꯟꯒꯦ ꯑꯗꯨꯒ ꯏꯅꯥꯎꯒꯤ ꯁꯔꯨꯛ ꯊꯤꯜꯂꯛꯀꯦꯀꯣ ꯊꯣꯏꯕꯤ ꯀꯗꯥꯏ ꯐꯤꯁꯤꯡꯗꯣ ꯏꯃꯥ ꯈꯔ ꯄꯥꯏꯕꯤꯒꯦ ꯕꯤꯅꯥꯅ ꯈꯥꯝꯂꯕꯁꯨ ꯁꯣꯔꯣ ꯇꯥꯈꯤꯗ꯭ꯔꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯥꯏꯅ ꯃꯣꯏꯅ ꯂꯩꯅꯔꯝꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯁꯣꯔꯣꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯕꯨ ꯕꯤꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯃꯥꯏꯅ ꯃꯌꯥꯝꯕꯅ ꯊꯝꯂꯝꯕ ꯃꯇꯩꯃꯁꯤꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯧꯁꯤꯟꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯅꯤꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯅꯅꯤ ꯂꯩꯃꯤꯟꯅꯕ ꯏꯃꯨꯡ ꯑꯅꯤꯁꯤ ꯕꯤꯅꯥꯒ ꯁꯣꯔꯣꯒꯁꯨ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯧ ꯂꯥꯛꯄꯗꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯛꯄ ꯃꯈꯣꯏ ꯈꯥꯏꯕꯨꯡ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯗꯨꯃꯛ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯥꯏꯕꯤ ꯆꯥꯛꯈꯨꯝꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯊꯣꯡꯂꯤ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯄꯨꯡ ꯁꯟꯂꯦ ꯁꯦꯡꯊꯣꯡꯁꯨ ꯍꯟꯊꯔꯦ ꯏꯃꯨꯡꯁꯦ ꯆꯥꯎꯈꯠꯄ ꯈꯔꯗꯤ ꯉꯝꯂꯅꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯉꯥ ꯊꯣꯡꯂꯤꯕꯅꯤ ꯃꯁꯤ ꯍꯥꯎꯅ ꯊꯣꯡꯂꯒ ꯄꯨꯛ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯆꯥꯊꯣꯛꯀꯦ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯒ ꯃꯥꯒꯒꯤ ꯆꯥꯛ ꯊꯤꯔꯝꯃꯤ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯕꯨ ꯀꯧꯔꯛꯏ ꯍꯣꯏ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯂꯥꯛꯄꯤꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯆꯥꯕꯁꯤ ꯐꯥꯎꯕꯗꯤ ꯀꯧꯅꯍꯟꯗꯕ ꯐꯕꯅꯤ ꯕꯤꯅꯥ ꯇꯞꯂꯤ ꯆꯪꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯏꯁꯤꯁꯤꯅ ꯍꯥꯏꯔꯛꯏ ꯆꯥꯛꯇꯣ ꯅꯪ ꯆꯥꯊꯣꯛꯂꯣ ꯏꯃꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯧꯖꯤꯛ ꯆꯦꯡꯁꯦ ꯀꯌꯥꯝ ꯇꯥꯡꯅ ꯍꯥꯏꯕꯁꯦ ꯏꯃꯥꯅꯗꯤ ꯁꯤꯜ ꯄꯨꯊꯣꯛꯇꯨꯅ ꯋꯥꯟꯗ꯭ꯔꯕꯅꯤꯅ ꯈꯪꯂꯝꯅꯔꯣꯏꯅꯦ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯏꯔꯦꯟꯖꯅ ꯊꯝ ꯏꯃꯥ ꯍꯌꯦꯡ ꯆꯥꯔꯒꯦ ꯏꯃꯥꯁꯨ ꯍꯥꯏꯒꯦꯗꯤ ꯇꯧꯔꯝꯕꯅꯤ ꯑꯗ ꯀꯣꯛꯁꯦ ꯆꯤꯛꯃꯟꯗꯅ ꯉꯥꯏꯍꯥꯛ ꯍꯤꯞꯂꯨꯔꯦ ꯑꯗ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯀꯥꯎꯔꯕ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯗꯣ ꯅꯃꯥꯍꯟ ꯍꯣꯏꯗ ꯈꯖꯤꯛꯇ ꯄꯤꯈꯣ ꯊꯥꯏꯅ ꯇꯣꯉꯥꯟ ꯆꯥꯅꯔꯤꯉꯩ ꯏꯃꯨꯡ ꯑꯅꯤꯁꯦ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯥꯎꯕ ꯍꯥꯎꯇꯕ ꯏꯟꯁꯥꯡ ꯑꯗꯨꯃꯛ ꯂꯥꯟꯅꯕꯅꯤ ꯑꯗꯣ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯕ ꯏꯟꯁꯥꯡꯗꯣ ꯅꯃꯥꯍꯟ ꯍꯣꯏꯗ ꯅꯨꯡꯇꯤꯒꯤ ꯂꯥꯟꯗꯧꯅꯤ ꯀꯔꯤꯒꯤ ꯏꯟꯁꯥꯡ ꯂꯥꯟꯕ ꯉꯝꯃꯣꯏ ꯉꯥ ꯊꯣꯡꯂꯀꯥꯟꯁꯤꯗ ꯏꯟꯁꯥꯡ ꯄꯤꯕ ꯀꯥꯏꯅ ꯅꯣꯏꯒꯤ ꯊꯥꯏꯅ ꯆꯠꯅꯔꯝꯕ ꯁꯥꯗꯥꯔꯣꯟꯗꯣ ꯍꯧꯖꯤꯛꯐꯥꯎ ꯁꯨꯝ ꯇꯧꯒꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯁꯦꯝꯗꯣꯛꯂꯅꯤ ꯍꯥꯟꯅ ꯀꯔꯤ ꯆꯠꯅꯔꯝꯕ ꯑꯩ ꯈꯪꯗꯦ ꯃꯧ ꯅꯪ ꯌꯥꯝ ꯍꯦꯜꯂꯕꯅꯤꯀோ ꯑꯆꯧꯕ ꯂꯩꯇꯕꯗꯒꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯦ ꯑꯩ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤꯁꯨ ꯅꯁꯥꯗ ꯀꯔꯤꯝꯇ ꯊꯧꯁꯥꯗ꯭ꯔꯦ ꯑꯩꯅ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯅꯪ ꯌꯥꯝꯅ ꯋꯥꯡꯉꯕꯅꯤ ꯃꯗꯨ ꯇꯧꯒꯅꯨꯀꯣ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯒꯅꯨ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯐꯠꯇꯤꯌꯦ ꯄꯨꯛꯇꯣ ꯐꯒꯦꯁꯨ ꯈꯟꯗꯦ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯄꯨꯛ ꯐꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯐꯔꯣꯏ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤ ꯃꯈꯨꯠ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏ ꯕꯤꯅꯥꯕꯨ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯆꯥꯛ ꯆꯥꯔꯕꯣꯏ ꯃꯌꯥꯏ ꯆꯥꯗ꯭ꯔꯤꯌꯦ ꯏꯟꯁꯥꯡ ꯊꯝꯂꯝꯒꯦꯀꯣꯏ ꯃꯌꯥꯏ ꯍꯣꯏ ꯊꯣꯏꯕꯤ ꯏꯟꯁꯥꯡꯗꯨ ꯆꯥꯛ ꯊꯤꯗꯨꯅ ꯊꯝꯂꯤꯕꯗꯨꯒꯤ ꯅꯥꯀꯟꯗ ꯊꯝꯃꯤ ꯍꯥꯏꯕꯤ ꯊꯣꯏꯕꯤꯅ ꯄꯨꯔꯛꯂꯤꯕ ꯏꯟꯁꯥꯡꯗꯨꯗ ꯌꯦꯡ ꯃꯆꯤꯟꯗꯨ ꯁꯨꯛꯇꯣꯛꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯤꯗꯣ ꯍꯥꯏꯅ ꯊꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯊꯣꯛꯅ ꯇꯟꯈꯤꯗ꯭ꯔꯦ ꯏꯀꯥꯏꯗ꯭ꯔꯦ ꯈꯪꯗꯦ ꯊꯣꯏꯕꯤ ꯃꯅꯝ ꯁꯣꯜꯂꯤꯕꯗꯨ ꯃꯍꯥꯛ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯈꯨꯝꯂꯨꯗ꯭ꯔꯦ ꯃꯌꯥꯏ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯃꯥ ꯃꯇꯣꯝ ꯂꯩꯍꯧꯔꯤ ꯕꯤꯅꯥ
ꯃꯃꯧꯗ ꯏꯟꯁꯥꯡ ꯈꯔ ꯄꯤꯈꯣ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯨꯕꯗ ꯃꯃꯧꯅ ꯈꯨꯝꯗꯣꯔꯛꯀꯗꯧ ꯄꯥꯈꯨꯝꯗꯨ ꯈꯪꯕꯅ ꯃꯍꯥꯛ ꯏꯟꯁꯥꯡꯗꯨ ꯄꯤꯅꯤꯡꯂꯕꯁꯨ ꯄꯤꯌꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯊꯣꯏꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯥꯏꯕꯤ ꯆꯥꯛꯂꯨꯛ ꯃꯥꯡꯗꯨꯗ ꯐꯝꯊ ꯊꯣꯏꯕꯤꯅ ꯊꯝꯂꯝꯕ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯨ ꯇꯥꯞ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯈꯨꯖꯥꯝ ꯍꯥꯞꯂꯤꯕ ꯀꯣꯝꯄꯥꯛꯇꯨꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯗꯣꯛꯈꯤ꯫ ꯁꯤꯒꯨꯝꯕ ꯏꯟꯁꯥꯡꯁꯦ ꯍꯥꯏꯕꯤ ꯑꯩꯅ ꯆꯥꯒꯗꯧ ꯅꯠꯇꯦ꯫ ꯕꯤꯅꯥ ꯁꯥꯎꯔꯞꯅ ꯍꯥꯏꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕꯗꯨꯕꯣ? ꯏꯟꯁꯥꯡꯗꯣ ꯅꯪꯅ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯅ ꯆꯥꯕ ꯃꯌꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯊꯣꯛ ꯂꯥꯎꯅ ꯍꯦꯛꯇ ꯍꯩꯗꯣꯛꯈ꯭ꯔꯤꯕꯗꯨꯕꯣ? ꯍꯅꯨꯕꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯣ? ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯊꯣꯛꯈ꯭ꯔꯣ ꯆꯠ꯫ ꯑꯩ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯍꯥꯎꯅ ꯆꯥꯍꯧꯒꯦ꯫ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯆꯀꯠ ꯆꯀꯠ ꯉꯥꯡꯂꯛꯂꯕꯗꯤ ꯁꯧꯔꯤ ꯍꯥꯏꯕ ꯀꯣꯝꯄꯥꯛꯁꯤꯅꯅꯦ ꯊꯣꯝꯂꯛꯀꯗꯣꯏꯕ꯫ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥ ꯐꯩ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯇꯧꯋꯣꯕ ꯅꯪ꯫ ꯍꯣ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯗꯅꯣ? ꯕꯤꯅꯥ ꯁꯥꯎꯔꯞꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯍꯥꯏꯕꯤ ꯉꯥꯡꯗꯅ ꯆꯥꯛꯇꯨ ꯆꯥꯔꯤ꯫ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯂꯤꯕꯅꯣ ꯈꯪꯗꯦ ꯇꯥꯅꯤꯡꯗꯕꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯇꯨ ꯍꯥꯏꯕꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯇꯦ꯫ ꯊꯦꯡꯂꯐꯥꯎ ꯃꯍꯥꯛ ꯇꯨꯝꯂꯤ꯫ ꯕꯤꯅꯥ ꯃꯃꯧꯅ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯋꯥꯏ ꯁꯤꯠꯄ ꯁꯦꯡꯕ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕꯗꯨꯗꯤ ꯃꯃꯧꯕꯨ ꯑꯣꯏꯅ ꯇꯧꯍꯜꯂꯒꯦ ꯈꯟ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯃꯧꯕꯨ ꯍꯧꯗꯣꯛꯏ꯫ ꯍꯥꯏꯕꯤ ꯇꯥꯕ꯭ꯔꯥ? ꯍꯧꯒꯠꯂꯨ, ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ꯫ ꯏꯃꯥꯅꯅꯦ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯂꯣꯏꯅ ꯇꯧꯔꯕꯅꯤ꯫ ꯆꯥꯏꯊꯅꯕ ꯏꯁꯤꯡ ꯑꯁꯥꯕꯁꯨ ꯊꯝꯂꯝꯂꯕꯅꯤ꯫ ꯆꯥꯏꯊꯔꯒꯅꯦ ꯗꯨꯛꯇꯨꯗꯤ ꯅꯪꯅ ꯀꯠꯂꯣꯀꯣ꯫ ꯍꯥꯏꯕꯤ ꯇꯨꯝꯕ ꯀꯥꯏꯕꯒꯤ ꯁꯥꯎꯔꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯌꯦꯜꯂꯛꯄꯁꯤꯐꯥꯎ ꯑꯣꯏꯔꯦ꯫ ꯃꯁꯤ ꯑꯣꯏꯔꯦꯕ ꯑꯩꯅ ꯁꯥꯎꯅꯤꯡꯕꯁꯤ꯫ ꯑꯩ ꯑꯉꯥꯡ ꯅꯠꯇꯤꯌꯦ, ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯍꯧꯒꯠꯂꯛꯀꯅꯤ꯫ ꯅꯠꯇꯦ, ꯏꯃꯥꯅ ꯁꯤꯗ ꯆꯪꯂꯛꯂꯒ ꯑꯩ ꯍꯧꯗꯣꯔꯛꯂꯤꯕꯁꯤꯕꯨ ꯑꯇꯣꯞꯄ ꯏꯃꯥꯅ ꯇꯧꯅꯤꯡꯉꯥꯏ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯕꯤꯅꯥ ꯉꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ ꯃꯇꯧꯗ ꯁꯥꯎꯅ ꯃꯃꯧꯒꯤ ꯁꯥꯌꯦꯡꯗꯨ ꯇꯥꯞ ꯄꯥꯏ ꯆꯤꯡꯈꯠꯅ ꯈꯨꯝꯂꯛꯏ꯫ ꯋꯥ ꯉꯥꯡꯕꯗ ꯊꯧꯒꯜꯂꯣꯟ ꯂꯝꯆꯠ ꯕꯦꯕꯥꯔ ꯌꯥꯝꯅ ꯈꯪꯂꯕꯁꯤꯡꯉꯥꯏ ꯇꯧꯊꯣꯔꯛꯄ ꯉꯥꯡꯊꯣꯔꯛꯄꯗ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤ꯫ ꯍꯩꯃ ꯑꯩꯒꯤ ꯁꯥꯌꯦꯡꯒꯁꯦ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯤꯡꯈꯠ꯫ ꯍꯅꯨꯕꯤ ꯅꯪ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯧꯔꯦ꯫ ꯍꯧꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯍꯥ? ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ? ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕ ꯏꯃꯨꯡ ꯑꯅꯤꯁꯤꯁꯨ ꯅꯪꯅ ꯈꯩꯃꯨꯛ ꯇꯥꯍꯜꯂꯦꯗꯅ꯫ ꯅꯪꯁꯦ ꯑꯐꯕ ꯃꯧꯗꯤ ꯅꯠꯇꯤꯌꯦ꯫ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯏꯃꯥꯗꯧꯅ ꯑꯄꯪ ꯑꯣꯏꯕꯗꯣ ꯄꯥꯝꯗꯕ ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯄꯨꯛꯁꯦ ꯐꯠꯂꯣꯏ ꯍꯥꯏꯗꯅ ꯐꯠꯇ꯭ꯔꯤꯕ꯫ ꯌꯨꯝꯁꯤꯁꯨ ꯑꯩꯅ ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯅ ꯊꯨꯒꯥꯏꯔꯤꯕ꯫ ꯀꯅꯥꯅꯕꯨ ꯉꯝꯖꯕꯅꯣ? ꯃꯤꯔꯦꯝ ꯅꯣꯏ ꯃꯌꯥꯝꯁꯦ ꯊꯥꯛꯄꯗꯤ ꯍꯣ ꯉꯝꯗ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯁꯨꯔꯒ ꯆꯥꯖꯕ꯫ ꯅꯪꯒꯤ ꯅꯔꯜ ꯁꯤꯀꯤ ꯑꯃꯗꯤ ꯑꯩꯈꯣই ꯆꯥꯈꯤꯗꯦ꯫ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡꯁꯦ ꯍꯦꯛꯇ ꯊꯥꯛꯂꯕꯁꯤꯉꯥꯏꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ꯫ ꯅꯆꯥ ꯅꯨꯄꯥꯗꯣ ꯑꯩꯒꯤꯗꯤ ꯅꯨꯄꯥꯅꯦ꯫ ꯅꯨꯄꯥ ꯃꯥꯅ ꯁꯨꯔꯒ ꯆꯥꯕ ꯍꯥꯏꯗꯣ ꯑꯩꯒꯤ ꯏꯔꯜ ꯆꯥꯕꯒꯨꯝꯕꯅꯤ, ꯃꯗꯨ ꯀꯥꯎꯒꯅꯣ꯫ ꯏꯃꯥꯁꯨ ꯑꯩꯅ ꯆꯔꯥ ꯍꯦꯜꯍꯟꯒꯦ ꯍꯦꯜꯍꯜꯂꯣꯏ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ꯫ ꯑꯗꯨꯅ ꯆꯔꯥꯗꯣ ꯍꯦꯟꯅꯤꯡꯗ꯭ꯔꯕꯗꯤ ꯋꯥꯗꯣ ꯆꯀꯠ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ꯫ ꯀꯌꯥꯗꯅꯣ ꯃꯁꯤꯜꯁꯦ? ꯃꯁꯤ ꯌꯥꯝ ꯉꯝꯗꯧꯔꯤ ꯃꯁꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯄꯣꯛꯂꯤꯕ ꯃꯅꯦꯝ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗ ꯋꯥꯒ ꯍꯥꯏꯕ ꯁꯥꯏꯅꯤ ꯃꯁꯦ꯫ ꯅꯪꯅꯦ ꯄꯜ ꯂꯩꯇꯅ ꯉꯥꯡꯂꯤꯕ ꯅꯆꯤꯟꯕꯥꯟꯗꯨꯗ ꯊꯥꯖꯤꯜꯂꯨ ꯍꯥꯏꯕ꯭ꯔꯥ ꯅꯪ? ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯗ ꯅꯪꯗꯤ ꯏꯊꯛ ꯀꯥꯔꯛ ꯇꯧꯔꯦꯅꯦ꯫ ꯀꯔꯤ? ꯑꯩꯒꯤ ꯆꯤꯟꯁꯤꯗ ꯏꯃꯥꯅ ꯊꯥꯖꯤꯟꯗꯣꯏꯕ? ꯅꯪꯗꯨ ꯅꯁꯝꯗꯨ ꯐꯣꯏꯒꯦ꯫ ꯁꯤ ꯍꯥꯏꯕꯤ ꯃꯅꯦꯝꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯤ꯫ ꯑꯗꯨꯝꯅꯃꯛꯇꯤ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅꯤ ꯕꯤꯅꯥ ꯃꯥꯁꯨ ꯑꯗꯨꯅ ꯁꯦꯝ ꯁꯥꯍꯧꯗ꯭ꯔꯤ꯫ ꯍꯥꯏꯕꯤ ꯃꯅꯦꯝꯒꯤ ꯃꯁꯝꯗꯨ ꯀꯟꯅ ꯐꯣꯏꯔꯤ꯫ ꯕꯤꯅꯥ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯁꯣꯟꯕꯒ ꯃꯁꯝ ꯐꯣꯏꯕꯒꯤ ꯆꯩꯅꯥꯗꯨꯒ ꯃꯈꯨꯠ ꯍꯟꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯏꯅꯦꯝ ꯑꯣꯏꯔꯕꯁꯨ ꯍꯥꯏꯕꯤ ꯑꯩꯉꯣꯟda ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯅ ꯆꯀꯠ ꯌꯥꯝꯅ ꯉꯥꯡꯂꯕꯗꯤ ꯐꯨꯕ ꯇꯥꯕꯅꯤ꯫ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯍꯧꯈꯣꯕ ꯑꯩꯉꯣꯟda ꯍꯧꯈꯨꯋꯣ꯫ ꯕꯤꯅꯥ ꯀꯞꯉꯥꯡ ꯇꯧꯅ ꯅꯪꯅ ꯉꯁꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯅꯪ ꯀꯔꯝꯕ ꯐꯪꯗꯅ ꯇꯣꯛꯂꯣꯏꯒꯦ? ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯁꯣꯜꯂꯕꯤ ꯅꯃꯥ ꯁꯛꯂꯕꯤ ꯑꯩꯉꯣꯟda ꯅꯪꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯔꯤꯕꯁꯦ ꯅꯪꯁꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯗꯅ꯫ ꯃꯇꯝꯗꯨꯗ ꯈꯪꯒꯅꯤ ꯅꯪꯁꯨ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯗꯧꯔꯤ ꯈꯪ ꯅꯪꯁꯨ꯫ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯏ꯫ ꯍꯥꯏꯕꯤ ꯑꯩꯅ ꯌꯥꯗꯕ ꯃꯤ ꯑꯃꯇ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯏ꯫ ꯌꯨꯝꯁꯦ ꯑꯩꯒꯤꯅꯤ꯫ ꯑꯩꯅ ꯄꯥꯜꯂꯤꯕ ꯌꯨꯝꯁꯦ ꯑꯩꯅ ꯄꯥꯜꯂꯤꯕ꯫ ꯁꯤ ꯍꯥꯏꯕꯤ ꯃꯅꯦꯝꯕꯨ ꯁꯣꯔꯣ ꯆꯤꯡꯊꯣꯔꯛꯇꯨꯅ ꯃꯄꯥꯟ ꯇꯝꯅ ꯄꯨꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯥꯛꯇꯅ ꯏꯟꯊꯣꯛꯏ꯫ ꯌꯨꯝꯁꯤꯗꯒ ꯂꯩꯕ ꯌꯥꯔꯣꯏ꯫ ꯀꯗꯥꯏꯗꯅꯣ? ꯁꯤꯒꯤꯔ ꯆꯪꯒꯤꯔ ꯅꯪꯊꯣꯛꯄ ꯂꯩꯀꯣ꯫ ꯁꯤ ꯍꯥꯏꯔꯝ ꯍꯥꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯃꯥꯡ ꯊꯣꯡꯗꯨ ꯈꯪꯊꯤꯡ ꯊꯤꯡꯖꯤꯟꯈꯤ꯫ ꯕꯤꯅꯥ ꯀꯞꯂꯤ꯫ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯂꯤ꯫ ꯁꯤ ꯑꯣꯏꯔꯦꯀꯣ ꯏꯃꯧ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯑꯩ ꯅꯨꯡꯉꯥꯏꯔꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩ ꯐꯪꯂꯔꯣꯏ꯫ ꯑꯩ ꯄꯦꯜꯂꯦ꯫ ꯕꯤꯅꯥꯅ ꯀꯞꯂꯤꯕꯗꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯇꯥꯔꯗꯨꯅ ꯇꯍꯥꯅ ꯂꯥꯛꯇꯨꯅ ꯕꯤꯅꯥꯕꯨ ꯍꯧꯒꯠꯄꯤꯔꯛꯏ꯫ ꯁꯣꯔꯣꯅ ꯏꯅꯥꯎ ꯀꯔꯤꯅꯣ ꯃꯈꯥꯁꯤꯗ ꯐꯝꯂꯒ ꯀꯞꯂꯤꯕꯗꯨꯕꯣ?
นาพีนรกาโตลุยนมดปะตายเสอมุกเท่ากับสิเสอิเสนั่นเอาเปเลยยุมสิดานั่นเอาไอ้นั่นเลยมาคิดมาตำลอยระประมาณเลยไอ้มุดจะลอยตัวนัดตาเลยเนี่ยเจ๊กะดีให้ปะกันนานนั่งบยุมสิดากีจะลอยตัวตาเลยปะยุมเสนั่งกียุมนี่เนี่ยมาติดเลยว่ากันนานโนตาลิบดออิสิโตเกกันนานโอรุนี่อิมาอินามันนั่นตันนะมองน่ะนั่งบุตาลิบดิบินะฮะมองน่ะอิเสตุกละสินั่นเอาวางกังนึงไอ้ยุมสิดาสูอามุกหันสังเลร์ไอ้สัตว์ครกีอิเสเอาสิที่อิสาสาวเร่นุปียังกังทีอะตุน่ะยุมสิดาไอ้กี่หักสุลอยเร่ไอ้กี่หักลอยเร่หายแต่น่ะไอ้บุตาเล่อะตุน่ะอิเสนั่นเอาสัตว์ครกีตาหนึ่งเดี๋ยวนี้บีน่ะอ่างกังมาสักตกน้ำมันเร่แล้วอิสิกีดาอิไม่แสงคอยหุ่มน้องไอ้นั่นเลยทุกลุสิเฮ้มวยเนี่ยปังโตโตไปยับนะไอ้คุยเสว่าเลยคิดสนุกไอ้ว่าสัตว์ซาบิงังนักเกถอยบีมาบุกนิ่งตาขังกันนี่ตาเจ้าหลักตาลักคิดสนุกหิงซาบิมันพัดแต่เสมันนับแต่ละมาเคยพูดกันว่ารักกันเกขังเลยจุดต่ออาสมนัสโซโรกิมามาสานะบีนาบุเทียมดุนะมาคุยกับปุ่นเลยมินนารมีอาสมนายบีมาดีมาเกี่ยนนิงบ้าป้ามาทุ่งเลยคันว่าเขาหนุ่งไงนะสานิงมิซาดุนเลยมีนูมังกินมินี่นาซีดีไฮบีนะมาสาคีบุสักซาสิลาวไฮนักกูบดกีมาสากิมเดลักลามีมาสานีดูสักคุมดูเดสักซานาสานะวริสุตาวรีสักฮีนะสิมังไงกันเนาะอิสาสิเขาสิที่ไว้สังเลยนะสิเดกิดีนั่นแต่เราขับเตสารบันินะเสียสุดตรงเลยนี่อิมากีวาดีเสียไปหนุ่มคนน่ารอสิเลยมาสิปุ่มบะอิมานะนาซาดาบอกตะกายตักปีบดกีนาซานะอสุมตัวบังงำลิบันีอิมาเลยรำจบดีไอ้น่ะอสุมนาตัวบักไก่กิชุงงำลอยตัวรินี่อดูนี่น้ำไม้นี่สินบัดกี้นั่งสิงดักลิบันีให้วารีตัวริงี้สักอันแต่ยาวรำจกันน่ะสารีบุนุขังเดียเนี่ยนั่งกิสักตัวเลยริบโรขัดสิกท่าปกเลยฮับปกีมาอิมานาซาระก็เลยเย็นมาไปสิสูอามากับปกีเกอิมาขยันสัสิลนาซาดาอภพปกตอกยามาปีบังงำนะบะอาสมนมาตำคราสูอดุมังฮาวคีนาซีดีตุมโซมาสูหลังไพดกิฮัลลักลามีสุมังตุเดเล็บมากินุปีบุกอรีนุปีตาบราไอหลักไม่ห้องนะบะองตุปุถุโรคุมลักเตนี่ก็ได้สิครับเนาะอิมาโอ้ยมานาซาลาเอตาบราอิมาถอยเบียอิสันถอยนั่งตาเศร้าฮะเลยเนี่ยก็รีโนยุ่งสิบุกันตะเล็งตะบิสันก็น้ำกูบุตาดิบสิบะตุงลมตะกี้ถอยบีนะตาเศร้าตุมเศร้ามาตุงพัดอนทุรักตุนะก็ได้สิลูกก็วิ่งหลังอีกตาดิบสิบะอิมาหอยนั่นน่ะมวยนึกกะไก่สันนักเร่วิบุเลยคิดดับร้องถอยบีมาคุยตะปารักภาษารูสิงดุนตาวดุนะมาบุงบูไม่อกฮัลลามีอินามาดีขังเดน่ะใส่พี่นาน่ะเสียละก็ทอกีบันก็ได้สักกันนี้ไอ้คุยตะไก่รำเดอิมาหอยบุดีไอ้คุยตะเลี้ยวตุมเศร้างักษานี่ไอ้คุยได้บุวให้ดูดังอดูบุมาถอยเนี่ยนะขันจินได้เลยอดูดีมาหอยดอกอีลาหอยลาวให้รู้ดังไอ้น่ะนุ้ยไม่เอาหนีพี่พันเอกย้ำเลยแต่ซออิมายายกับอิมาก็ดีสิเดลาเอาให้ไปยารีแต่ซอนักอุณนิงละกันนะไอ้คุยโดยนัสละกูน่ารู้สิก็อินุถอยนั่งใส่ตะกี้ไอ้คุยเด็กคุยเดินหาริบดูแต่ซอดีกี่อันตาบังกำจัดถอยบีลูเดินกันน่าเด็กขันทอคิดว่าทอดกปุ่มบะมาบุงเดตามีลีรักลีวาริสินดูตาบดาตุมโซมาดีสาวปุ่มบะมายาสิสินดูนักขังเลยอิมายายตัวยังว่าเราเคยตาโซนุเสียนักขังดีบดูนี่อิมายายเสียปักนักสาวกันดับนี่มานักสาวดูนะว่าเราคิดไปเสียลอยระบนี่ไอ้คนนั้นเทียมลับสุยาจีอิมายายยุ่มสิสังวายบดูตาโซนะลังพยักสักขีบนุมิตุตะกี้อินามันห้องนักลิบเสียตุมเสวางางดีตุมินจังสินคิดุนะสุริตาพัมดุดาดารีดุดามาคงยันธนะมาหักพัมลิถอยบีสวยเปิดตะมักยังลำละกะมายุมตำนัสัดครีตุมเสวพนักกุยนับพัมมิมาสีเลียงดามาหักอายังบ่มาได้ยังมาดุนะมาหักพัมลินุมิตารำใดตัวไอดาไฮบีมาสุมายุมทันลักลามิมาสีดามาปุโรยบนะพัมละกะเลยมาดุดาฮาราวว่าให้ดีให้มานุปะนั่งฮาลาไม่ได้นะตุมเสวมากินุปีดมุนียังดุนะก็ได้สลุยนะยุ่งจะสัตว์ลูกนี่เหล่าอิมุงจังละสิเสียวทุ่มนะแค่พังงับอ่ะมันต้องดังงังนะรสิเหล่าตุ่มซกผู้กางกุลักตุนะอิมาหอยดิวเดใกล้สักขีไฮบีลันลักเต้านะฮะใครบุโนไอ้นี่มังเลยก็กระดิ่งนั่งเนอหัวมันนะพี่กางลิบดินาราเลยไปกินได้จ้ะใครโนมาเรียมคงสำนักดับว่างตายไปเรียบสิบะกระดิ่งมาเรียมคงสำนักดับฮะตั้งด่านแล้วก็เลยสุกก็ต้องไปต
ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏ ꯐꯠ ꯂꯩꯊꯦꯛꯂꯒ ꯏꯟꯁꯤꯟꯕ ꯑꯃ ꯌꯥꯎꯗꯅ ꯅꯪꯅ ꯑꯗꯨꯝ ꯅꯤꯛ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯔꯣꯜꯆꯨꯞ ꯅꯪꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇ ꯂꯧꯁꯤꯡ ꯌꯨꯝ ꯊꯨꯒꯥꯏꯅꯕ ꯍꯤꯒꯥꯏ ꯋꯥꯁꯦ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯏꯟꯁꯤꯜꯂꯤ ꯈꯨꯝꯃꯣ ꯁꯦꯡꯅ ꯈꯨꯝꯃꯣ ꯑꯌꯣ ꯀꯩꯅꯣ ꯏꯟꯁꯥꯕ ꯃꯤꯒꯤ ꯃꯈꯨꯠꯁꯤꯕꯨ ꯅꯥꯅꯤ ꯅꯥꯔꯣꯏ ꯈꯪꯗ ꯍꯦꯛꯇ ꯂꯩꯊꯦꯛꯂꯤꯕꯁꯤꯕꯣ ꯊꯥꯗꯣꯛꯑꯣ ꯅꯥꯏꯌꯦ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯅꯔꯣꯜꯆꯨꯞ ꯁꯦꯡꯅ ꯈꯨꯝꯃꯣ ꯍꯥꯏꯕꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ ꯀꯟꯅ ꯀꯞꯂꯒ ꯅꯨꯄꯥ ꯈꯨꯠꯁꯤ ꯅꯥꯔꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯑꯩ ꯍꯥꯏꯒꯦꯕ ꯇꯣꯝꯆꯧ ꯍꯥꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯍꯥꯏꯌꯨ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯏꯟꯁꯤꯜꯂꯤ ꯍꯥꯏꯌꯣ ꯈꯨꯝꯃꯣ ꯍꯥꯏꯕꯤꯒꯤꯅ ꯏꯃꯥꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯣꯝꯆꯧ ꯍꯥꯏꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯍꯦꯛꯇ ꯊꯥꯖꯤꯜꯂꯒ ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯆꯠꯄ ꯅꯪꯗꯤ ꯃꯤꯒꯤ ꯊꯤꯗꯨ ꯂꯧꯔꯨ ꯆꯥꯎ ꯑꯩꯅ ꯀꯌꯥꯝ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯃꯣꯏ ꯇꯥꯁꯧꯅꯩ ꯍꯦꯛꯇ ꯐꯨꯔꯤꯕꯁꯤꯕꯣ ꯇꯣꯝꯆꯧ ꯁꯥꯎꯅ ꯃꯈꯣꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯥꯎꯗꯨꯅ ꯃꯤꯒꯤ ꯅꯨꯡꯁꯤꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯑꯩꯅ ꯀꯌꯥꯝ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯀꯥꯏꯅ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯦ ꯃꯁꯤꯒꯤꯅ ꯐꯠꯇꯕ ꯊꯕꯛ ꯂꯩꯇꯦ ꯈꯪꯗꯕ꯭ꯔꯥ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯐꯅ ꯅꯨꯡꯁꯤꯅꯕ ꯏꯃꯨꯡ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯊꯤꯔꯕꯗꯤ ꯃꯥꯒꯤ ꯑꯂꯛ ꯂꯩꯅꯕ ꯍꯥꯏꯕꯁꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯦ ꯃꯁꯤ ꯐꯨꯔꯁꯤꯐꯥꯎ ꯁꯣꯏꯈ꯭ꯔꯦ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯉꯝꯅꯕ ꯃꯆꯤꯟ ꯑꯗꯨꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯍꯦ ꯍꯥꯏꯕꯤꯒꯤ ꯇꯥꯁꯧ ꯑꯇꯩꯒꯨꯝꯅꯩꯗꯤ ꯏꯃꯥ ꯏꯖꯟ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯅꯨꯄꯥꯕꯨꯗꯤ ꯑꯣꯏꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩ ꯏꯃꯥꯅ ꯆꯥꯎꯅ ꯌꯣꯛꯂꯛꯄꯅꯤ ꯏꯃꯥꯍꯜ ꯑꯁꯤꯅ ꯑꯩꯕꯨ ꯄꯣꯗꯨꯅ ꯆꯥꯛ ꯏꯜꯂꯛꯄꯅꯤ ꯏꯆꯜ ꯑꯁꯤꯒ ꯅꯨꯡꯁꯤꯅꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯗꯨꯅ ꯆꯥꯎꯔꯛꯄꯅꯤ ꯅꯪꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯦꯟꯅ ꯂꯨꯝꯕ ꯍꯦꯜꯂꯤ ꯅꯪ ꯀꯥꯏꯅꯕꯗꯤ ꯉꯝꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯒꯤ ꯅꯄꯥꯝꯗ ꯍꯟꯈ꯭ꯔꯣ ꯐꯠꯇꯕ ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯑꯩ ꯉꯝꯂꯔꯣই ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯍꯥꯏꯕꯤ ꯄꯥꯈꯠꯅ ꯀꯩꯅꯣ ꯃꯣꯏ ꯇꯥꯁꯧ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯁꯤ ꯃꯧꯅꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯂꯕꯤ ꯑꯩꯅ ꯀꯔꯝꯅ ꯏꯄꯥꯝꯗ ꯍꯜꯂꯒ ꯂꯩꯔꯨꯗꯣꯏꯅꯣ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯀꯔꯤ ꯅꯪꯕꯨ ꯃꯧ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯕꯅꯤ ꯅꯪꯕꯨ ꯃꯧ ꯆꯠ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯪ ꯏꯃꯥꯡꯁꯤꯗ ꯀꯨꯏꯅ ꯂꯩꯒꯅꯨ ꯑꯄꯥꯏ ꯄꯣꯏꯅ ꯊꯣꯝꯃꯛꯇ꯭ꯔꯤꯉꯩ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ ꯑꯣ ꯅꯪ ꯇꯁꯦꯡꯅ ꯍꯧꯔꯦ ꯐꯩ ꯂꯩꯔꯝꯃꯣ ꯑꯩ ꯊꯥꯡꯖꯧ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯛ ꯐꯠꯇꯕ ꯃꯤꯅꯨ ꯈꯥꯡ ꯅꯪꯅ ꯀꯨꯏꯅ ꯍꯤꯡꯂꯒ ꯀꯩꯗꯧꯅꯤ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯂꯨꯝꯅꯕꯅꯤ ꯑꯗꯨꯅ ꯊꯥꯡꯖꯧꯗꯨꯅ ꯃꯇꯨꯞ ꯀꯛꯂꯒ ꯍꯥꯠꯇꯣꯛꯄꯤꯒꯤ ꯂꯩꯔꯝꯃꯣ ꯁꯤ ꯍꯥꯏ ꯇꯣꯝꯆꯧ ꯏꯃꯨꯡꯗ ꯐꯠ ꯆꯪꯉꯤ ꯍꯥꯏꯕꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯁꯥꯎꯕ ꯃꯍꯥꯛ ꯎꯈꯤꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯩ ꯆꯥꯕꯁꯨ ꯍꯥꯏꯔꯝꯂꯤ ꯋꯥꯍꯩꯁꯤꯡꯗꯨꯒ ꯁꯞꯇ꯭ꯔꯗꯨꯒꯗ ꯍꯥꯏꯕꯤ ꯇꯁꯦꯡꯅ ꯃꯥꯕꯨ ꯍꯥꯠꯈꯤꯒꯗꯕꯣꯏ ꯃꯥꯜꯂꯗꯨꯅ ꯄꯥꯈꯠꯅ ꯀꯞꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯂꯥꯎꯅꯔꯤꯕꯁꯤꯡꯗꯨ ꯕꯤꯅꯥ ꯍꯣꯏꯁꯨ ꯇꯥꯔꯤꯕꯅꯤ ꯃꯃꯧ ꯐꯨꯈꯤꯕꯒꯤ ꯃꯈꯣꯜꯗꯨꯗ ꯕꯤꯅꯥꯒ ꯁꯣꯔꯣꯒꯗꯨ ꯈꯥꯝꯗꯣꯛꯄ ꯆꯠꯀꯦ ꯇꯧꯖꯕꯅꯤ ꯊꯣꯏꯕꯤꯅ ꯆꯠꯄ ꯌꯥꯔꯣꯏ ꯈꯔ ꯐꯨꯁꯅꯨ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯈꯔ ꯐꯨꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯄ ꯆꯪꯂꯛꯇꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯤ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯛꯄ ꯊꯥ ꯐꯅ ꯌꯥꯝꯂꯛꯂꯤ ꯅꯣꯡꯃꯇ ꯃꯥꯕꯨ ꯀꯧꯕ ꯀꯅꯥꯅꯁꯨ ꯂꯥꯛꯄꯤꯔꯝꯗꯦ ꯁꯣꯝꯗꯅ ꯇꯣꯝꯆꯧ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯃꯥꯕꯨ ꯐꯨꯏ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯊꯣꯏꯕꯤ ꯃꯥꯁꯨ ꯑꯗꯨꯃꯗꯤ ꯈꯪꯗꯕꯅ ꯄꯥꯎ ꯇꯝꯕꯗꯤ ꯌꯥꯎꯈꯤꯗꯕꯅꯤ ꯀꯣꯟꯅ ꯊꯪꯗ ꯕꯤꯅꯥꯒ ꯁꯣꯔꯣꯒꯅ ꯃꯃꯧ ꯀꯧꯕ ꯆꯠꯄꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯧꯕꯗ ꯕꯤꯅꯥꯅ ꯁꯣꯏꯕꯗꯒꯤ ꯃꯔꯛꯇ ꯃꯃꯧꯅ ꯃꯁꯝ ꯐꯣꯏꯗꯨꯅ ꯐꯨꯏ ꯍꯥꯏꯕꯗꯨ ꯌꯥꯎꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯗ ꯇꯣꯝꯆꯧ ꯃꯥꯅꯁꯨ ꯍꯦꯛ ꯇꯥꯈꯤꯔꯝꯃꯤ ꯃꯁꯤꯗ ꯇꯣꯝꯆꯧ ꯃꯥꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯕ ꯁꯨꯛꯆꯠ ꯆꯠꯂꯝꯗꯦ ꯃꯃꯥꯍꯣꯏ ꯑꯃꯗꯤ ꯃꯃꯥ ꯆꯧꯕꯤꯅ ꯀꯧꯕ ꯆꯠꯂꯨꯒꯦ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯅ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯈꯥꯏꯅꯔꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯐꯥꯎꯕ ꯇꯣꯝꯆꯧ ꯃꯍꯥꯛꯇꯤ ꯍꯥꯏꯔꯕꯅꯤ ꯏꯃꯨꯡꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯐꯥꯒꯤꯗꯒꯤ ꯇꯣꯝꯆꯧ ꯃꯥꯅ ꯌꯥꯗꯗꯨꯅ ꯍꯥꯏꯕꯤꯒ ꯃꯥꯒ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤꯔꯝꯃꯤ ꯇꯁꯦꯡꯅ ꯑꯅꯤꯗꯨ ꯈꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯗꯨꯃ ꯑꯣꯏꯈ꯭ꯔꯦ ꯇꯣꯝꯆꯧ ꯃꯥꯗꯤ ꯃꯃꯥꯍꯣꯏꯅ ꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯍꯥꯏꯕꯤ ꯃꯥꯗꯤ ꯇꯧꯖꯈꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅꯁꯨ ꯃꯤꯔꯥꯏꯕꯤꯔꯤ ꯃꯍꯥꯛ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯍꯥꯏꯕꯗꯨ ꯐꯪꯂꯤ ꯃꯤꯂꯨ ꯄꯤꯔꯥꯡꯀꯪꯗ ꯍꯥꯏꯕꯤ ꯂꯦꯟꯕ ꯍꯥꯏꯕꯗꯨꯗ ꯇꯥꯔꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤꯅ ꯃꯥꯡꯂꯕ ꯀꯥꯟꯗ ꯈꯛ ꯁꯥꯈꯤ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤꯗꯤ ꯃꯍꯥꯛꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯥꯅ ꯑꯐꯕ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯗꯕꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ मांगलबनी हाइबदा हाइमनब थोक्लोय मसादा अफब पाउताक पीदुना अफब लमचत साजत युम्बालोन ताकपीरमलबदी हाइबीना ngasi मपुनसी मांगलिबसी मांगलमलोय हलकपी मिंगथोल हाइबदु महाक फंगलमलोय पुमनमक ममादा लोयना लेबनी अदुना ममा ओइबिसिंगना मसासिंगदा अफब पाउताक पीबीदुना मसासिंगबु अफब लंबीदा चलहनगे चलहलोय ममागी खुत्ता लेबनी